अहानमक्तदा ngasigi lantuksariba pungningi warul thorom saru yabiriba punamakpu taram nausabaga loinana online sapamna ikonona khurumjari ngasigi akhoi season najariba number 7005 707808 hana season najaba 2001 na loiba number aduda pungningi warul gidamakta call tobidanaba ningsingjari loinana sir ngasi akhoi lila mafam ani laiba number morakana out of station noikre maram aduna Hariba 2001 na loiba number aduda call tobidana ningsingjage loinana lantoksariba thoramasi platform nipanda khonje loina taba fangbigani miyeng taba fangbigani khonje loina 90.01 home radio kusem radio manipur online radio amadi visual da Iscom home channel 129 elite tv SKTV GTPL amadi Diamond TV gi YouTube amadi Facebook da lantoksariba thoramasi saruyaba fangbigani Tongan-tongan platform sing da thoramasi bu saru yaba lengsin berikliba punamakpu amukana taram noksari thoramasi da pungning loksing oiba yaba miyam da kanaba wafam kaya pokat piduna ngasigi pungning warol thoram saru yabiu akhoi gi season ajari ba number call hangduna thamjari adom adom da leiba pungning da leiba wafam pokat piduna ngasigi pungning warol thoram saru yabiu Ngasigi thoramasigi ahamba caller lakotsage hello 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 tabirabo hello tana kidre mathangi caller da mukudong sa pizage thoram saru yabiu akhoi gi season ajariba number 7005 707808 hariba number sa call tobiduna hello hello Madam taram noksari mingale fanga tapiu nakandai radio do ngatang lai tabiu madam sa kanadeni engine sa nauden thong deni sa yam nongai jai sa bu noroteri sa taram noksari tv wahang radio live te live yang chen noroteri sa ohya ga ne dang khong to sage to ni sa thambi sei madam sa na sa gi mahut chalaga to ba si yam na phajagare sa madugi matang do panlagum se ya sannarasi atai tai di di ban to ai sa ka rom hang to sa na ne lila singarang hai ba ne amana uri bok to tawni hai da gi amana kai nom hai da langmai do ang langmai no uri bok to kada wa de no sa uri bok kada wa na tum uri bok se ai chapsa ba khangjadre ai thorum sigi marak tai soidana haijarake madam ai sisma to akhoi si sai ka nom hai ga ba akhoi se uri bok rims road ki ko ek masin do adere hong ko ne ba ko si na ram tong do hong ai se akoi hingon de ap ti gari so ba chang ba san de na ko si ni lam jaw yin hong ko ne ba ha ko rim siro ki ek masin de ni sky hostang ga le do si e opposite hik sang go ging masin de dam le re ba adai sim la adu uri bo ta ga to ga di yeng ba sim sak ke to ba uri bo ta di le re madam aduga mafam se sab sa ba khangjadri ai mafam sab sa ba uri bo kadai wai ta no ai bodai thorom sigi marakta soidana haijarake thagachari mana thorom saru madam afam loibirabo sa adu kan hai sa ni ne sei samina sin hai bu sa ko as ai si try am to ko khangde no ma soidana phang kani madam adum try to view num khangde loibire ko madam atai dai ni sakun num ta ama hama ne man thale sa ko okay hoi si kitang haijare gi sa ko atai da num ko la atai pijare gi sa thank you madam thank you taram saru yabiramba thank you Ngasigi pungningi warol meyam da kana baya ba wafam sing pukat peduna pungningi warol tarum saru yaminasi meyam da pungning lok sing oi baya ba duga hosiki isu matam sigi isu da oi su kana baya ba sing loksen baya ba sing lamdam lekai lekai da thok wa thok aduga lekai lekai da problem lai ba sing utpi dana haita mayam da khangan ba aduga mayam da kana baya ba lok sing putok piduna ngasigi pungningi warol tarum saru yabiu 2001 loiba number aduda call tobidana ba ngasigi pungningi warol tabiriba mi tabiriba mayam punamaki mafam da ningsingjari hello good afternoon sir good afternoon taram noksari waja mingle phang tapiu sir lam bri le sang thiam
Sang Thiam thawal Sang Thiam dai ne ado hai hojipudi Jammu Kashmir ge Rajouri de lejari sir oza cheksina lebiu isona sir oza bu tek ta kaidana senabi boisano oza kari ai wafam nang thambi gani ngasi gi pungning warol thoram ai basida sum ngasi je video ko yeng bode isa je sum sa je kap ju phau e tu jum ju phau e koi na sida yare ko wang khem de ge koi anga ma na sida koi sira Rajouri district ta na kan to boda Pakistan ka khuthong na da legi de boda ada ma je Imphal jo bi ge ma ge kano mai aro da thamong pang thok ge sum video yeng le isa jong wakhan nuai de bo ko nuai ti jin maram jina koi kamai to ge da akoi gi isa ge iram je thado ga atop lam da chalaga lam ngai ne ba isa ge iram ne koi ngak ngam da ba je isa ge iram je thado ga mi atop lam ngak ko chalaga thawai bu thado ne ba ado isa ge iram je ngak ngam da si sum isa khanjal lo ga sum nuai ta phau ja ba ta na han si akoi ne leiri jaga je direct kano ne ba war zone ne ba to original Rajouri punse ada sum khalo ga sa je sum nuai ta ba ta hai isa ge iram jina ngak pi dre ado akoi na mi marang ngak ko chat lai re ado sum khalo isa sum nuai de ta ado sum sa sum share to je yam nungai zai oza thoram saru ya bira pa oza pungning wakal hanta khumsi seksena lebiu isona oza bu su tek ta kaidana senabi ba oisano duga leikidraba imungi awa bada su koi mayam punna saru ya binasi du yam nungai taba haiba tai dum dead body afam de yawra kana nungai taba de dum fawi hai tare oza ko oza loi bira ba oza gi wafam hoi ai jam kana de haning ba lai de de sum nuai de sum share to ra pancha tagat sari oza seksena lebiu asoi ngam yaw da ba oisano isona senabi ba oisano oza busu tagat sari oza thoram saru ya bira pa sum nungai taba phau wajane irei pa iram da masidadi ngak pa ngamaudre duga topa hai tare ni ko du aina tawru thabak tu gi ne ai batare du oza seksena leise soida ngam da basu oisano makan hai jari leikidre bai mung yari poki awa wada mayam punna saru ya minasi nungai te hai tare makoi gi su family lei mama macha manaupa ma video nama thagala ko su yeng ba matam da yam emotional noi akoi da thosu ki su nungai roi hai tare adubu koi mayam saru ya minasi awa wada hello madam taram nausari mingale fonga takpiu sa wahai na sangkat sabi imong manunggi lay bangaron sarang tangkat pisi madam mingale fonga tangan bihabi madam wangbal pati de thungjaw de manin kawe yam nungai zai thoram saru ya birapa kari wafam thambi gani thambisi kau ga ni do ka ban ni ta hal angang madam gi phone do loudspeaker thabi bro ado sai hai pa madam gi phone do loudspeaker thabi bro kitang kan ngang bi yu ha de kitang kan ngang bi se madam hal angang di mau ko pi ma hatam mama man gi ba angang di ma do kana ba जी पास नाव से नाचा के ना खाती पूरी भैया भी का खादो पियो ना हाजरिए लोबीरा बोई मागी वाफम ओ क्या की प्रोग्राम याम नुंगाय खंदो लेता बतो खादी लाइमन लो चा इसी चानी के संदू को तुम कतल लो जबले दनुंगाय तना वापस रहेगा ma tabi basoi oisanu lauksan bi ba yaram magadi ko tabi dana imagi yumda sanna do thinbirak basoi dana oisanu thoram mase tabi ram magadi ha batare ho wo chali program tajari yam hai yam thagasari loibire koi ma sihara samjara thagasari ma thoram saru ya birapa
Hello. Hello. Oza taram noksari oza gi mingi lefang ga takpiu. Famdagine Muta. Nyam nungai zai taram saru yabirapa. Kari wafam thambigani pungningi warol thoram asida. Oh, diamond sum diamond wang. Oh, video kan taja bako. Video se legita ba kai phone में काम सुनता ba. Ada sigi phone matang je ita kana je lai to lai ta ba. Sigi tan tan ni janare. January. No. Amma ni school kara amma jo hai ra. Koi phone में तो कोई नाम जाना ना. Ada si ruasi अपने ना mana ni pau da ta ni ano ka. तो तो गिर पड़ेगा लोबीरबो जागी वाफम लोयरमाले नुंगाइते हाइतारेने लमदा मसिदा तौरिबा मिसी मिनागी लान असिन कना बसु कानाबा पोरक्ते लानगी कानाबसे करिनो आरकांदा मिसीबा दुगा सिगुम्बसिने हाइतारे प्रॉपर्टी मांगपा मसिगुम्ब कया मयाम सिनी मियोइबा मन मियोइबा मसिंग असिदा करिगिदमक्ता लान तौरिबनो करिगिदमक्तनो मागी मागी दं खन्नरक्पा मागी लमगी मागी युम आइगी इसागी हाइबा तारेनि इसागी खल्लकांदा मसिगुम्ब थौथौसि थोइनि हाइबा तारे अखोइगी मियोइबगी पुन्सिने हिंगेने हिंगबदा सही सामगा कुन कुंथ्रा फाना सुम हिंगदौदि नते मियोइबगी पुन्सिसे नोम नत्रगा नोमदि सोइदना लोइकिगनि ngasi थेंगनरिबा कोइसु लेहौगनि पुन्सिगी वारिदि अदुगा हक्सांग पोलांगदि अदुमक सटकिनि मरम अदुना हिंगलिंगै पुन्सि मतिक असिदा नुंसि सानना अरे लेता ताना तानरगा अरे लेता सामिनरगा मसिदा नुंसिना हिंगबसिना हेना फबरा न खंजै दुबो मसिगी हौजिकी सोसाइटी अदुगा हौजिकी मतमसिदा हाइबा तारे इसा इसागी खतंग खनरकपगी ममी मयामना साउना ताई अइना लाकपा मतमदा करिसु सेतना सादना करिसु पुदना लाई अइना सटकिबा मतमदसु करिसु सेतना सादना दुम सटकिनी पैसा आइगी युमदा करो करो खिल्लगा लेरिबा नुपा नत्रगना युम मदुगी मियोय अदसु सीबा मतमदा करीमता पुदना सटकिनी लायरगा नोमगी सरा तालगा सारिबा युम मदुगी मियोय अदसु सीबा मतमदा करिसु पुदना सटकनी मरम अदुना कोई नुंसिनबा हिंगलिंगै मतमदा अमगा मगा मतेंग पांगनादना अवाना तारबसिंगदा मतेंग पांगनादना अखोई अमगा मगा इसिलि नावदौना लेमिनबसे मसिना क्वाइदगी फै हाइबा तारे थौरमसिगी मखा चथजरपा मथंगी कॉलरदम खुदोंग साबा पिजगे लानसिना लैखिद्रबे इमुंग असिगी थमोइदा करी फौरमगदगे हाइबदो मयामगी थमोइदसु खतंग फील तौबियु करी नुंगाइबम खंगरोय हाइतारे युम मदुगी नुपा आइबसिदी युम अदुगिदी केनोनी हाइतारेने अदो लैखिदबा होजिक लानदा लैखिद्रे अदो कई हाइदोइनो खंगद्रे नुंगाइते हाइतारे सोम पाउसे ताबा मतम हेलो Good afternoon, sir. Good afternoon, Oza Taram Noksari, Oza Mingalay Fangatapi. Taram Noksari. Asiga kam kogi dipak lagi jaba kogi yagi yale baki da mutar kogi tiga basu pina kogi India sakana kogi mirai dira ba kogi gamdan Manipur nadi kogi ibani ba kogi yale baki da kogi kawai katoko ngami adu makatoko ngami ba kogi pamda select pizzery amachung inung manung gi awab du kamoi suma nan gi saicheng na mola as IDB mona inung manung gi awab du kamoi se sari ya janga na anu ndege akoi people so people ko gi Manipur iram dam jina akoi gi yagi contribution ba to ya ba tare akoi sport ki maram du so adi akoi sana kona ba gi adi akoi art ki maram du so akoi jagoi culture ki maram du so akoi yagi contribution mai kayam ko ji pin mo chipin na ko ji mira di ba mani ko iram da misne kayam po thoga ko ji yagi mai kare to ada tare mo ko ji kare to bi ko ji contribution ni am to ya tare ya no aje te si ko ji di ko like dam se ya no aje ha tare ko ji ya sakara ko ji sagi ni ne ba la ji mira di ba ashe ka shu to ji ka shu to bi de kan bi u bi ha tare अभी भी तो कोई इंडियन के लिए कोई लान की दमता कवाई करते हैं कोई इंडिया सरकार कोई बड़ी को बाजार में तमाम सोना या नुआरे के हर तरह सिर्फ बिजली हर तरह सर या नुआरे के
kari hainabu haidina wakhadi yam tabda nuate magasi ya potla ko bi kanu ku matamda yam ngai ga har tare sa sai dan tamda sa Zayam nungai zai thoro masida zagi pungning wafam thambiramba tagatchari pungning warol thorom da toina kol phangbiba singna no manini kalaga kol tobiu mathelama sumsara leibasisu haute maramaduna sinsindana sasi mayam punamak nonguna saugri nonguna hangam thongbadum sabasi mahaw mani maramaduna thoram asida phamjari baina mathel se thonga kadoini mathel asigi masak pira kadoi sinang asigi thoram asibu yaubiriba caller singnani haiba tare maramaduna mathel sabasi su dum hawi mathel thong dana dum sasi mayam punama do makha chata jarapa mathangi caller da khudong saba pizage hello kolakda taram noksari hoza mingale fanga takpiu kabok tagi iwang tadi ta yam nungai zai hoza thorom saru yabi rakpa puningi warol thorom masida kari wafam thambigani hoza gi thambise aijo kolaram na hai gi wo wari da noi da munduk tagi tawjarak pani koi manipur lani yamana india gi dang da matai kathok pangamba aduga india gi nioi singnadi manipur bu garib ta yengshenbi taba manipur se sillaga loire hai yo khandi ba daga ko gi manipur gi nioi na di india gi dang da ai gi thawai si kathok lage adna kathok laga masana ngamjaba thak amada india kanna bo honaramba adu ma gi marai bu thi wa na damna ma marai bu thi hiba maduda ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯆꯔꯤ ꯏꯃꯨꯡ ꯃꯅꯨꯡꯗꯨꯒꯤ ꯑꯋꯥꯕꯗꯨ ꯑꯩꯒꯤ ꯏꯁꯥꯃꯛꯁꯨ ꯑꯋꯥꯕ ꯐꯣꯡꯗꯣꯛꯆꯔꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯃꯍꯥꯛꯅ ꯅꯨꯡꯉꯥꯏꯇꯦ ꯁꯤꯕꯒꯤ ꯅꯣꯡꯃꯩꯅ ꯄꯥꯜꯂꯦ ꯍꯥꯏꯕꯗꯨ ꯄꯥꯎꯗ ꯍꯦꯛ ꯇꯥꯕꯒ ꯑꯩꯈꯣꯏ ꯑꯩꯒꯤ ꯄꯨꯛꯅꯤꯡꯁꯤꯗ ꯌꯥꯝꯅ ꯁꯣꯟꯊꯕ ꯀꯞꯅꯤꯡꯕ ꯑꯃꯁꯨ ꯌꯥꯎꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯗ ꯁꯨꯃꯥꯏꯅ ꯅꯩꯗꯅ ꯊꯝꯃꯤꯕꯁꯤꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯁꯤꯅ ꯃꯅꯤꯄꯨꯔꯁꯤ khitang yengsinbiragadi awabasi kokadobra haiba amaso aina amjaning bai tare maramdi karigino lan khogi kuki ga maitai ga lan jidi india lengang na doshin gerdi minute tharoi to ko ne ko adubu sahi ani shele asida koi miyoi kaya ama si hre adagi kaya ama so ji ni lising mari manga gi yum laidagana masida yum sa khang na kaya wari asigi awabasi india yengda makoi na ujari ba no koi manipur masa na di india ge demu to da so sira ga na ai ngami ade india ge miyoi sing manipur ge demu to da kariyam da tawba man bo ki pai de lai bu chi ba hai ba tare de ha yam sang jo mang ge do ise ka tang hajar ge ti jing ga ge Thank you Oza yam nungai zai Ozagi wafam thambirambagi damakta thagatchari maka chata jarapa matangi kolada mukudong sa pizage manipur su kogi india gi haiba tare india gi phiban nung da sallo rabanina the manipur india gi any equipment haiba tae any job government gi job lakpa matamna dum koi dum join tawi maramaduna india da lan tawrpa mi na ngam ki ba haiba si so kogi manipur si su mai thi bani dum samane hai tare maramaduna india gi manung da leiro rabanina thabak tawromnina haiba tare ne anyway maka chata jarapa mathangi caller lakochage hello hello tabirabo hello Hello. Taram noksari wa jamming le fanga takpiu. Nombu kita mau ni Yam nungai zai waza thorom saru ya birapa ngasigi pungningi warol thorom asida kari wafam tamigani waza. Jadi ya sudah ya din sama. Ozagi phone do loudspeaker thabira gari ngatang mutat piu. Loudspeaker thak. Maka tabisi. Adagi imung manung na
ꯑꯋꯥꯕ ꯐꯣꯡꯗꯣꯛꯅ ꯍꯥꯏꯖꯔꯛꯄ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯨ ꯂꯣꯏꯅ ꯅꯨꯡꯉꯥꯏꯖꯔꯕ ꯑꯗꯨꯒ ꯃꯤꯅ ꯇꯥꯔꯤꯕ ꯑꯩꯒꯤ ꯔꯦꯗꯤꯑꯣ ꯊꯝꯖꯕ ꯅꯠꯇ꯭ꯔꯥ ꯄꯠ ꯑꯗꯨꯝ ꯇꯠꯄꯒꯤ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 11 ꯍꯦꯛ ꯇꯥꯔꯤꯕ ꯏꯁꯇꯦꯁꯟꯁꯦ ꯑꯗꯨꯝ ꯑꯣꯐ ꯇꯧꯖꯔꯦ ꯍꯦꯛꯇ ꯂꯥꯛꯇꯕ ꯑꯗꯨꯒꯤ ꯌꯦꯡꯁꯤꯟꯕꯤꯌꯣꯅ ꯍꯥꯏꯖꯒꯦ ꯇꯧꯖ Thank you Oza Tagachari Maka Chatazarapa Matangi Kolar da Mukudong sa pizage Caller sing na call tobirapa matamda mayam habatare radio thabiragadi radio sing adu kitang laitharaga call tobiyo aduga loudspeaker tharaga call tobirapa matamda somda adomna ngangbirebe wasi yam sengna tajade maram aduna call tobirapa matamda yari makhaidi loudspeaker mutapiba radio gi natragana tv gi manakta leiragadi kitang chathokpiraga wa ngangbiyu mayam manakta leiragasu kitang chathorakanda wasi ngangbiraknaba aizari Thorom asigi maka chathajarapa mathangi caller da khudong chaba pizage hello Hello Azataram noksari mingale fanga takpise Sari Raje Yam nungai jai oza thorom saru yabirapa puningi walol thorom asida kari wafam tamigani oza ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡ ꯂꯤꯂꯥꯁꯤ ꯑꯩꯈꯣꯏ ꯍꯥꯟꯅ ꯑꯔꯤꯕꯗꯤ ꯑꯩꯈꯣꯏ ꯏꯁꯩꯁꯤ ꯃꯔꯤ ꯃꯉꯥ ꯌꯥꯎꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯊꯣꯛꯄ ꯁꯨꯃꯥꯡ ꯑꯅꯧꯕꯁꯤ ꯏꯁꯩ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯅꯤ ꯍꯦꯟꯅ ꯌꯥꯎꯗꯕ ꯇꯦꯟ ꯈꯔ ꯇꯦꯟꯕ ꯑꯁꯤ ꯃꯔꯝ ꯑꯗꯨꯝ ꯍꯥꯏꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯍꯥꯟꯅꯒꯤ ꯑꯔꯤꯕ ꯂꯤꯂꯥꯁꯤ ꯄꯨꯡ 2 ꯐꯥꯅ ꯁꯥꯟꯅꯩꯌꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯄꯨꯡ 2 ꯐꯥꯅ ꯁꯥꯟꯅꯗꯕ ꯂꯤꯂꯥ ꯁꯤ ꯃꯔꯝ ꯑꯗꯨꯝ ꯁꯥꯅ ꯈꯔ ꯇꯥꯗꯤ ꯈꯔ ꯇꯥꯅꯤꯡꯕ ꯍꯥꯏꯇꯥꯔꯦ Oza masigi se koigi lila council ge haiba tai moigi chu lila se koigi lila show ma utnaba honabada pung khaidoi hai tare sidagi na sibau sangdauni haibana singba makhaidoi maduna isai se yamna isai ohum mari mu yausalak taragati moigi rule rr ama leiramni hai tare koza adu sabsabi de ju khangjadre du lila ma koigi festival first second third makok mathang khaidokpa khanbagi utpagi matam sida koigi matam pi hai tare lila gisu sidena sibau sangdauni matam si pungama makai pungani sangdauni haibagi matam ama leikibana maram hore kanda festival adu utkiba lila adu dum sanarakpa maram hore kanda madugi kenom suleram bayai wajako ozaloi birabo ozai wafam ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯤꯂꯥ ꯑꯔꯤꯕ ꯏꯒꯤ ꯃꯍꯥꯎꯒꯨꯝ ꯀꯩꯒꯨꯝ ꯂꯩꯕꯤ ꯈꯔ ꯊꯥꯕꯤꯔꯛꯑꯣ yengzage oza dum lila gi se dum akoida mu aduga ngahawai gi video sing haiba tare pal leiringa da namkiba kiset ki je makoida mu visual yorop por matam de thaba nungai ta lila sutum yore mek se seng yeng ba ya da tv da ko dum yengzage oza leira di soidana koi tha na bo hona jarake ꯊꯥꯕꯤ ꯍꯥꯏꯔꯒ ꯊꯝꯖꯔꯒꯦ yam nungai jare oza thorom saru yabiramba tagachari thorom asigi makha chathajarapa mulako chage caller asigi puningi warol call tobiratuna thorom apumhan biriba punam apu hanana tagachari matangi caller da mu kudong saba pizage Hello Hello Taram noksari mingale fanga takpiu Ruptagi ruksana ka usa Tagachari taram saru yabirapa puningi warol thorom asida kari wafam thamigani madam Hargam tang wari sana janing basi yang kuirami adu songpang di phangdaba Sagi sei ka thoramdo numidangi adu su taba de adum taba phone di su phangdaba adu pukningi waron hidadi phangnare pukningi waron hisu hana thauramji tawrakpadagi adum ai si yengbane ba phangnade adu sagi thauramji yam nungai tabada sagi ki mahut khillaga su ngamba si su yam nungai tabda tu wafam do yana rasi madam numidang da sana isai sakna si deda isai sakpadu ta deneng di program da
ꯁꯥꯔꯒꯤ ꯈꯣꯟꯖꯦꯜꯁꯤ ꯑꯩꯈꯣꯏꯒꯤ ꯁꯣꯔꯤ ꯁꯤꯗꯪꯒꯤ ꯈꯣꯟꯖꯦꯜꯒ ꯆꯞ ꯃꯥꯟꯅꯈꯤꯗꯅ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯇꯥꯕꯗ ꯑꯗꯨꯒ ꯁꯥꯔ ꯁꯟꯖꯤꯠꯇꯣ ꯁꯨꯔꯖꯤꯠꯇꯣ ꯃꯥꯒꯤ ꯈꯣꯟꯖꯦꯜꯁꯤꯅꯕꯨ ꯁꯗꯥꯅꯟꯗꯒꯤ ꯈꯣꯟꯖꯦꯜꯒ ꯆꯞ ꯃꯥꯟꯅꯈꯤꯗꯅ ꯑꯩꯅ ꯑꯗꯨꯝ ꯇꯥꯕꯁꯤ ꯅꯨꯡꯉꯥꯏ ꯇꯥꯔꯤꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯦꯗꯥꯝ ꯊꯧꯔꯝ ꯑꯩꯈꯣꯏꯒꯤ ꯂꯥꯟꯊꯣꯛꯆꯔꯤꯕ ꯊꯧꯔꯝꯁꯤꯡꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯛꯄ ꯊꯥꯒꯠꯆꯩ ꯃꯦꯗꯥꯝ ꯋꯥꯐꯝ ꯂꯣꯏꯕꯤꯔꯕꯣ ꯑꯩꯗꯤ ꯁꯥꯔꯒ ꯋꯥꯔꯤ ꯑꯃꯇꯪ ꯁꯥꯟꯅꯖꯅꯤꯡꯕꯁꯤ ꯑꯩꯅ ꯁꯥꯔꯅ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯃꯗ ꯁꯥꯔꯅ ꯄꯨꯔꯤꯉꯩ ꯃꯇꯝꯗ ꯁꯥꯔꯅ ꯃꯔꯛ ꯃꯔꯛꯇ ꯍꯦꯛ ꯊꯣꯛꯂꯛꯏꯗꯅ ꯁꯥꯔꯒꯤ ꯃꯍꯨꯠ ꯁꯤꯟꯕ ꯅꯨꯃꯤꯗꯥꯡꯗ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗꯒꯤ ꯍꯧꯅ ꯑꯩ ꯁꯥꯔꯒ ꯑꯝꯇꯪ ꯐꯪꯅꯖꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯑꯣꯏꯅ ꯐꯪꯅꯖꯔꯦ ꯏꯟꯁꯄꯦꯛꯇꯔ ꯀꯌꯥꯏꯒꯤ ꯀ꯭ꯔꯥꯏꯝ ꯔꯤꯄꯣꯔꯠꯀꯤ ꯑꯞꯗꯦꯠꯀꯤ ꯂꯣꯏꯅ ꯇꯥꯏ ꯁꯥꯔ ꯅꯨꯡꯉꯥꯏ ꯁꯥꯔꯒꯤ ꯊꯧꯔꯝꯁꯤ ꯇꯥꯔꯒ ꯄꯣꯊꯥꯖꯔꯤꯅꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯕꯨ ꯁꯥꯔꯅ ꯁꯥꯔ ꯖꯦꯝꯁꯀꯤ ꯁꯨꯃꯥꯏꯅ ꯃꯍꯨꯠ ꯁꯤꯟꯕꯤꯕꯁꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜꯗꯕꯨꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨ ꯑꯇꯩꯒꯤ ꯊꯧꯔꯝꯗꯗꯤ ꯃꯍꯨꯠ ꯁꯤꯟꯕ ꯉꯝꯒꯗꯕ ꯃꯥꯟꯗꯦ ꯑꯗꯨꯅ ꯃꯥꯏ ꯍꯥꯏꯔꯒꯨꯝꯁꯤ ꯃꯦꯗꯥꯝ ꯑꯗꯨꯒꯤ ꯋꯥꯐꯝꯗꯣ ꯂꯣꯏꯁꯟꯅꯔꯁꯤ ꯌꯥꯁꯟꯅꯈ꯭ꯔꯁꯤ ꯏꯁꯣꯔꯅ ꯄꯨꯟꯁꯤ ꯁꯥꯡꯅ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ ꯊꯦꯡꯛ ꯌꯨ ꯃꯦꯗꯥꯝ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯝꯕ ꯊꯥꯒꯠꯆꯔꯤ ꯊꯝꯖꯔꯦ ꯁꯥꯔ ꯊꯕꯛ ꯆꯤꯜꯂꯛꯄ ꯑꯩꯈꯣꯏ ꯀꯩꯁꯨ ꯍꯥꯏꯖꯗꯦ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯊꯧꯔꯝꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯁꯥꯔꯅ ꯊꯕꯛ ꯇꯉꯥꯏ ꯐꯗꯕꯒꯤ ꯑꯩꯈꯣꯏ ꯐꯝꯖꯔꯤꯅꯤ ꯑꯗꯨꯒ ꯑꯩꯅ ꯊꯕꯛ ꯑꯃꯨꯛ ꯆꯤꯜꯂꯛꯑꯗꯤ ꯏꯆꯜ ꯄꯨꯁꯄꯥ ꯔꯥꯅꯤ ꯂꯥꯏꯁ꯭ꯔꯝ ꯑꯃꯨꯛ ꯂꯤꯈꯠꯂꯛꯑꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯒꯤ ꯋꯥꯐꯝꯁꯦ ꯑꯗꯨꯝ ꯌꯥꯅꯔꯁꯤꯗ ꯍꯥꯏꯅꯔꯒꯨꯝꯁꯤ ꯑꯗꯨꯝ ꯈꯪꯅ ꯂꯩꯔ ꯄꯣꯠꯅꯤ ꯅꯠꯇ꯭ꯔꯅꯦ ꯃꯔꯝ ꯑꯗꯨꯅ ꯑꯗꯨꯅꯤ ꯂꯣꯏꯅꯅ ꯅꯨꯃꯤꯗꯥꯡꯒꯤ ꯊꯧꯔꯝꯁꯦ ꯑꯗꯨꯝ ꯀꯣꯜꯁꯦ ꯆꯤꯟꯅꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯃꯤꯁꯦ ꯑꯗꯨꯝ ꯄꯣꯊꯥꯅꯕ ꯑꯃꯅ ꯇꯧꯔꯁꯨ ꯁ꯭ꯇꯥꯐ ꯑꯃꯅ ꯇꯧꯔꯁꯨ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡ ꯄꯨꯕ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯇꯧꯍꯧꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯍꯥꯏꯕꯤꯕ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯒꯤ ꯊꯧꯔꯝꯁꯦ ꯃꯌꯥꯝꯁꯦ ꯂꯣꯏ ꯄꯣꯊꯥꯅꯕ ꯃꯇꯝ ꯑꯣꯏꯔꯛꯄ ꯇꯨꯝꯗꯅꯕ ꯐꯃꯨꯡꯗ ꯔꯦꯁ ꯇꯧꯕ ꯃꯇꯝ ꯑꯣꯏꯔꯛꯄꯅꯤ ꯀꯣꯜꯁꯦ ꯂꯣꯏ ꯇꯧꯁꯜꯂꯒ ꯑꯗꯨꯅ ꯀꯣꯜ ꯐꯥꯡꯅꯩ ꯍꯥꯏꯇꯥꯔꯦ ꯊꯦꯡꯛ ꯌꯨ ꯃꯦꯗꯥꯝ ꯃꯈꯥ ꯆꯠꯊꯖꯔꯛꯄ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ ꯍꯜꯂꯣ ꯃꯤꯡꯒ ꯂꯩꯐꯝꯒ ꯇꯥꯛꯄꯤꯌꯨ ꯃꯦꯗꯥꯝ ꯂꯩꯀꯥꯏ ꯃꯣꯏꯔꯥꯡꯄꯜꯂꯤꯗꯒꯤ ꯁꯅꯥꯇꯣꯝꯕꯤ ꯀꯧꯏ ꯊꯥꯒꯠꯆꯔꯤ ꯃꯦꯗꯥꯝ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯀꯔꯤ ꯋꯥꯐꯝ ꯊꯝꯕꯤꯒꯅꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯊꯧꯔꯝ ꯑꯁꯤꯗ ꯑꯗꯨꯕꯨꯔꯣ ꯑꯩ ꯀꯩꯅꯣ ꯇꯧꯕ ꯅꯣꯏꯒꯤ ꯍꯦꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇꯤ ꯂꯣꯏꯅ ꯇꯥꯖꯩꯌꯦꯕꯀꯣ ꯑꯗꯨꯗ ꯑꯩꯅ ꯌꯥꯝꯅ ꯇꯥꯖꯅꯤꯡꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯑꯍꯟꯁꯤꯡ ꯁꯩꯁꯛꯄꯤ ꯑꯍꯟꯁꯤꯡꯗꯣ ꯑꯗꯨꯗ ꯕꯤꯂꯥꯁꯤꯅꯤ ꯍꯣꯏ ꯑꯗꯒꯤ ꯂꯩꯔꯤꯕ ꯑꯍꯟꯁꯤꯡ ꯑꯁꯦꯟ ꯕꯤꯃꯂꯥ ꯍꯣꯏ ꯀꯔꯤ ꯂꯩꯔꯤꯕ ꯑꯍꯟꯁꯤꯡ ꯂꯩꯗꯅ ꯑꯗꯨꯒꯨꯝꯕꯗꯣ ꯑꯃꯇꯪ ꯎꯅꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅ ꯍꯩꯖꯕꯗꯨ ꯈꯤꯇꯪ ꯑꯣꯏꯔꯁꯨ ꯁꯛꯍꯜꯂꯒ ꯇꯧꯔꯒ ꯅꯨꯡꯉꯥꯏ ꯑꯗꯨꯒꯨꯝꯕ ꯊꯧꯔꯝꯗꯨ ꯈꯔ ꯁꯟꯗꯣꯛꯄꯤꯕ ꯌꯥꯒꯗ꯭ꯔꯥꯅ ꯍꯪꯖꯒꯦ ꯇꯧꯕ ꯑꯩ ꯃꯦꯗꯥꯝꯒꯤ ꯋꯥꯐꯝꯁꯦ ꯑꯩ ꯁꯥꯔꯗ ꯁꯣꯏꯗꯅ ꯑꯗꯨꯝ ꯍꯥꯏꯖꯒꯦ ꯁꯨꯃꯥꯏꯅ ꯀꯣꯂꯔ ꯑꯃꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯏ ꯃꯌꯥꯝꯅꯁꯨ ꯄꯥꯝꯃꯤ ꯑꯗꯨ ꯁꯥꯔ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯁꯣꯏꯗꯅ ꯍꯪꯖꯒꯦ ꯑꯍꯟꯁꯤꯡꯗꯨ ꯎꯅꯖꯕꯗꯨꯅꯤ ꯌꯥꯝꯅ ꯄꯥꯝꯖꯕ ꯑꯗꯒꯤ ꯏꯁꯩ ꯑꯔꯤꯕ ꯊꯥꯔꯛꯄꯁꯤꯡꯁꯤꯁꯨ ꯌꯥꯝꯅ ꯇꯥꯕ ꯅꯨꯡꯉꯥꯏꯖꯕ ꯑꯩꯈꯣꯏꯅ ꯑꯍꯜ ꯑꯣꯏꯁꯜꯂꯛꯑꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯑꯍꯟꯒꯤ ꯏꯁꯩꯗꯨ ꯇꯥꯔꯛꯄꯅ ꯈꯔ ꯅꯨꯡꯉꯥꯏꯖꯩꯌꯦꯕ ꯑꯉꯥꯡꯒꯤ ꯏꯁꯩꯗꯗꯤ ꯑꯩꯈꯣꯏ ꯇꯥꯕꯨꯗꯤ ꯇꯥꯏ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯍꯟꯁꯤꯡꯅ ꯁꯛꯂꯛꯄ ꯏꯁꯩꯗꯨꯅ ꯍꯦꯟꯅ ꯄꯥꯝꯖꯕ ꯏꯁꯥꯁꯤꯗ ꯃꯈꯜ ꯃꯊꯦꯜ ꯑꯗꯨꯝ ꯇꯧꯖꯔꯛꯀꯦ ꯅꯍꯥꯁꯤꯡꯒꯤꯁꯨ ꯑꯗꯨꯒ ꯐꯣꯟꯁꯦ ꯑꯆꯧ ꯀꯣꯏꯔꯕꯁꯦ ꯇꯧꯕꯗ ꯁꯨꯛꯐꯪ ꯐꯪꯗꯕ ꯉꯁꯤꯗꯤ ꯂꯥꯏꯕꯛ ꯐꯕ ꯅꯨꯃꯤꯠ ꯍꯥꯏꯇꯥꯔꯦ ꯏꯆꯥ ꯑꯣꯂꯦꯟꯒꯤ ꯇꯧꯕ ꯃꯇꯝꯗ ꯐꯪꯖꯔꯦ ꯑꯩꯈꯣꯏꯅ ꯊꯧꯔꯝ ꯅꯣꯏ ꯃꯨꯛꯇꯥ ꯍꯣꯏ ꯑꯗꯒꯤ ꯀꯩꯅꯣ ꯍꯣꯏ ꯇꯧꯔꯒ ꯁꯟꯗꯣꯛꯄꯗꯁꯨ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗ ꯃꯊꯪ ꯑꯗꯨꯝ ꯇꯧꯔꯛꯑꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯥꯕꯒꯤ ꯁꯔꯨꯛ ꯑꯣꯏꯖꯒꯦ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯑꯍꯟꯁꯤꯡ ꯑꯗꯨꯁꯨ ꯎꯅꯍꯟꯕꯤꯔꯛꯎ ꯁꯥꯔꯗꯁꯨ ꯅꯣꯡꯃ ꯑꯃ ꯍꯥꯏꯖꯈ꯭ꯔꯕꯅꯤ ꯑꯩꯅ ꯑꯗꯨꯕꯨ ꯎꯅꯔꯛꯀꯅꯤ ꯍꯥꯏꯔꯒ ꯑꯇꯩ ꯑꯇꯩ ꯃꯊꯪ ꯅꯍꯥ ꯁꯨꯝ ꯎꯅ ꯂꯩꯔꯦ ꯅꯍꯥꯁꯤꯡꯗꯨꯗꯤ ꯀꯣꯟꯅꯁꯨ ꯎꯅꯔꯛꯄ ꯌꯥꯏ ꯑꯗꯨꯒ ꯑꯍꯟꯁꯤꯡꯗꯨꯗꯤ ꯃꯦꯗꯥꯝ ꯑꯩꯈꯣꯏꯅ ꯎꯅꯅꯤꯡꯉꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯅ ꯎꯅꯗꯣꯔꯤꯕ ꯃꯤꯗꯨꯒꯤ ꯑꯌꯥꯕ ꯑꯃ ꯂꯧꯕ ꯃꯊꯧ ꯇꯥꯏ ꯑꯗꯣ ꯑꯩꯈꯣꯏꯅ ꯎꯅꯅꯤꯡꯉꯦꯅ ꯃꯦꯗꯥꯝ ꯂꯥꯛꯄꯤꯗ ꯌꯥꯗꯦ ꯏꯃꯥꯁꯤꯗ ꯂꯥꯛꯄꯤꯗ ꯌꯥꯗꯦ ꯃꯌꯥꯝꯅ ꯎꯅꯗ ꯌꯥꯗꯦꯅ ꯍꯥꯏꯔꯨꯔꯁꯨ ꯏꯐ ꯀꯩꯒꯨꯝꯕ ꯃꯤꯁꯦ ꯑꯅꯥꯕ ꯌꯥꯎꯔꯝꯕ ꯆꯠꯊꯣꯛꯄ ꯈꯣꯠꯇꯣꯛꯄ ꯅꯨꯡꯉꯥꯏꯇꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯕ ꯌꯥꯏ ꯃꯇꯥꯡ ꯇꯥꯟꯖꯥ ꯑꯗꯨꯝ ꯌꯦꯡꯖꯔꯛꯀꯦ ꯃꯌꯥꯝꯒꯤ ꯊꯧꯒꯜ ꯁꯣꯏꯗꯅ ꯃꯄꯨꯡ ꯐꯥꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯃꯌꯥꯝꯒꯤꯗꯃꯛꯇ ꯂꯩꯖꯔꯤꯅꯤ ꯑꯩꯈꯣ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯗꯨꯃꯛ ꯁꯣꯏꯗꯅꯃꯛ ꯐꯪꯅꯕ ꯍꯣꯠꯅꯖꯒꯦ ꯑꯩꯈꯣꯏꯁꯨ ꯇꯥꯖꯒꯦꯀꯣ ꯅꯨꯡꯉꯥꯏꯕ ꯊꯧꯔꯝ ꯁꯟꯗꯣꯛꯄꯤꯔꯛꯎ ꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯝꯕ ꯊꯧꯔꯝ ꯀꯌꯥ ꯑꯃ ꯍꯥꯞꯆꯟꯅꯕ ꯑꯩꯈꯣꯏ ꯑꯗꯨꯝ ꯔꯦꯗꯤ ꯂꯩꯖꯩ ꯑꯗꯨꯕꯨ ꯃꯌꯥꯝꯒꯤ ꯁꯄꯣꯔꯠ ꯍꯥꯏꯕ ꯇꯥꯔꯦ ꯃꯌꯥꯝꯒꯤ ꯁꯄꯣꯔꯠ ꯇꯧꯕꯤꯔꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯅ ꯉꯝꯖꯒꯗꯧꯔꯤꯕꯅꯤ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯒꯦ ꯈꯟꯖꯔꯤꯕ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯔꯤꯕ
mayam asi mayam gi support na ni haiba tare mayam punamak po hanana tagatchari. Hello. Hello. Mingalai phone ka takpiyu. Halung bangagi la ta. Tagatchari madam nakandagi radio do ngatang lai thabiyu. Toke saja. Kari wafam tambigani mag pungningi warol thoram asida. Sa Tabi rabi. dang cha nai sai salakpa madu thagat ningai na phone ji me pa je phangaudre to je ra thagat ta ji na taw me du phangji phangye nungai re puning maro da phongo urge masigi na ni khane go phanga ando akogi tayai angan magi do abis cuma nuaina ta phangye adagi sai sangna se ta phangye aduga makha da ipom bhau khaga phangye adai mathang ta abdadi adum tuminna le thoko kumba badra lawe radio ji ai gi redo nara adum da gi ha kamai tai jan nuai Imagi lamdo tang hanbiyu. ha Imagi lamdo ang taga haibiyu. Amuk tangga. halung bam dagi lakta Ima dum hosik adum gi line da dum akiso thoi dok pati leite ma tang imagi radio su dum check to biyo to maram rakta dum internet ki kuthang dagi lantok sab thoram paring singoi bani na marak tat ki ba internet yarak tar kan da marak tat padi dum yaw ya du call to biraga koi khudak ta ei pa khoi pantha jade ek yade na khoi da dum maram aduna ni khoi na adum gi site ki radio duga radio tabi ri basing na maya puna mag na hai batare radio se sum yaram badagi yarak khida ba lerga de khoi gi staff amade ta call to biyo radio hari ba jaga sida yadre na harak pa mikup tu da koi suma pantha da na hai tare minute amani fa da na koi num sema ga dum thajai ma abna nuai man da na ta mai ta we ga no ta hangge aduga isa nungdang gi thoram ji ta ba ne nuai ba na koi na gi tum thal lo ga ya ka na te tan na dum lai ba haje si ma ge wa khan de sara nuai ta ba matam oye oye hari dina kai no ha matam da imung imung mukudena te isi itai gi mata ma lai gi da bam liawe ba adunga si gi sora oye re sora su tau na tau dra adung hala sida lo salaga ngasi na magi damonda tinta boy na makalure forum lo san garabuni na aina ajuki dum isa wari saning na sarai ne yam nungai zaima ngasi gi puni warol thoram sida yawi rapa imai wafam loi birapo amatang haja gi ja aduga nongpo lorem hamdagi papan masa aduga lomita di masa ma palomda mahidam masala ne haba masutare ado ay nanangang si mo na tabiraga di angang du puraga mama ne mapa ne amtang lau salong bom sida ay nan ha musu khang da na hanggi bane haziki loin mak khangye ay imagi mapa gi angang ne ba ado ay ngam masu ngam dra su ta sara tang ha wa ta ba mo ju tamin nani hoi mata borsunu ta borsunu ba mga tang orasu ay na bor pi bado pamba imana di thi ba padu ngamdre ado lomita ga ko pama ta ga na tabi raga di amutang khibira u ana hai jan ta borsunu mata borsunu thank you sa de wa kala ga mo ju ta bo isnu na si hara ga lo sanjare ge mo tagat sari ma Matangi kola da mukudong sa pisage. Hello. Hello. Taram noksari madam mingale phone tak piu. Krai kon samye tai jagi kitane. Yam nungai je madam taram saru ya birapa. Madam ngasi ki puning warol taram masida kari wa phone tambi gani madam. Inspector tayai angam bogido yan
ꯌꯥꯝ ꯊꯤꯅ ꯐꯖꯩꯌꯦ ꯑꯩꯈꯣꯏ ꯂꯦꯞꯇꯅ ꯇꯥꯖꯔꯤꯌꯦ ꯂꯥꯏꯐꯇ ꯉꯥꯛꯇ ꯇꯥꯏꯌꯦ ꯋꯥꯔꯣꯜ ꯀꯔꯤ ꯀꯔꯥꯁꯤ ꯌꯥꯝ ꯍꯩꯌꯦ ꯅꯪꯁꯦ ꯌꯥꯝ ꯐꯖꯩꯌꯦ ꯑꯗꯨ ꯍꯥꯏꯒꯦꯅ ꯇꯧꯕꯅꯤꯗ ꯂꯣꯏꯖꯔꯒꯦꯗ ꯉꯥꯡ ꯁꯛꯄꯁꯨ ꯌꯥꯝ ꯀꯟꯅ ꯍꯩꯇꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯃꯥ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯝꯕ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯈꯥ ꯆꯠꯊꯖꯔꯛꯄ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ ꯍꯜꯂꯣ 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 ꯇꯥꯕꯤꯔꯕꯣ ꯇꯥꯕꯤꯔꯕꯣ ꯃꯦꯗꯥꯝ ꯃꯤꯡꯒ ꯂꯩꯐꯝꯒ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯌꯨ ꯃꯦꯗꯥꯝ ꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯏꯕꯤꯌꯨ ꯑꯣ ꯑꯩꯈꯣꯏ ꯕꯤꯁꯦꯝꯄꯨꯔ ꯃꯃꯥꯡꯒꯤ ꯆꯥꯎꯟꯗꯒꯤꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯤꯡ ꯍꯥꯏꯕꯤꯁꯤ ꯇꯥꯏꯌꯦ ꯇꯥꯏꯌꯦ ꯅꯥꯀꯟꯗꯒꯤ ꯔꯦꯗꯤꯑꯣꯗꯣ ꯉꯥꯛꯇꯪ ꯂꯩꯊꯕꯤꯌꯨ ꯃꯦꯗꯥꯝ ꯁꯣꯝꯗ ꯍꯥꯏꯔꯕꯨꯗꯤ ꯇꯥꯅ ꯁꯤꯁꯤ ꯌꯣꯟꯅꯩꯁꯤ ꯑꯩ ꯅꯠꯇꯦꯁꯦ ꯔꯦꯗꯤꯑꯣꯗꯣ ꯉꯥꯛꯇꯪ ꯂꯩꯊꯕꯤꯌꯨ ꯇꯥꯕꯤꯔꯕꯣ ꯑꯣ ꯃꯥꯏꯕꯝ ꯁꯥꯕꯤꯇ꯭ꯔꯤ ꯀꯧꯋꯦ ꯋꯥꯔꯗ ꯅꯝꯕꯔ 2ꯗꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯦꯗꯥꯝ ꯅꯥꯀꯟꯗꯒꯤ ꯔꯦꯗꯤꯑꯣꯗꯣ ꯑꯃꯨꯛꯐꯥꯎ ꯐꯪꯗꯕꯗ ꯏꯁꯥꯁꯦ ꯇꯅꯤꯛ ꯇꯅꯤꯡꯉꯦ ꯁꯥꯔ ꯇꯅꯤꯛ ꯇꯅꯤꯛꯄꯗꯣ ꯏꯃꯥ ꯅꯥꯀꯟꯗꯒꯤ ꯔꯦꯗꯤꯑꯣꯗꯨꯒ ꯑꯩꯒ ꯑꯃꯨꯛ ꯁꯤꯗ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯔꯦꯗꯤꯑꯣꯗꯤ ꯈꯨꯃꯥꯗꯤ ꯁꯦꯀꯦꯟ 10 35 ꯂꯩꯔ ꯈꯨꯃꯥꯅꯤ ꯃꯔꯝ ꯑꯗꯨꯅ ꯇꯥꯖꯔꯦ ꯔꯦꯗꯤꯑꯣꯗꯣ ꯈꯤꯇꯪ ꯂꯩꯊꯕꯤꯌꯨ ꯇꯥꯕꯤꯔꯕ ꯁꯥꯔ ꯇꯥꯖꯔꯦ ꯀꯔꯤ ꯋꯥꯐꯝ ꯊꯝꯕꯤꯒꯅꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯊꯧꯔꯝ ꯑꯁꯤꯗ ꯃꯦꯗꯥꯝ ꯇꯨꯄꯤ ꯈꯔ ꯂꯩꯗꯧ ꯑꯃꯨꯛꯇ ꯐꯪꯗꯕꯅꯤꯅ ꯑꯩꯈꯣꯏꯅꯤ ꯃꯊꯣꯡ ꯈꯪꯗ꯭ꯔꯦ ꯌꯥꯝ ꯊꯥꯖꯅ ꯉꯁꯥꯏꯗꯒꯤ ꯇ꯭ꯔꯥꯏ ꯇꯧꯕꯅꯦ ꯁꯥꯔ ꯀꯔꯤ ꯋꯥꯐꯝ ꯊꯝꯕꯤꯒꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯟꯒꯤ ꯃꯐꯝꯗ ꯂꯥꯟꯁꯦ ꯂꯣꯏꯔꯦ ꯍꯥꯏ ꯏꯃꯥꯅ ꯈꯪꯖꯗꯅ ꯍꯪꯕꯅꯤ ꯂꯥꯟꯁꯦ ꯂꯣꯏꯕ ꯍꯥꯏꯕꯁꯤ ꯏꯃꯥꯒꯤ ꯄꯪꯉꯕ ꯏꯃꯥꯒꯤ ꯋꯥꯈꯜꯗꯗꯤ ꯍꯥꯟꯅ ꯂꯥꯟꯁꯦ ꯂꯩꯔꯤꯕ ꯂꯤꯂꯤ ꯀꯦꯝꯗ ꯂꯩꯕ ꯏꯆꯥꯁꯤꯡꯁꯤꯅ ꯃꯥꯒꯤ ꯃꯐꯝꯗ ꯂꯩꯕ ꯃꯇꯝꯗꯣ ꯄꯪꯉꯕ ꯏꯃꯥꯅ ꯑꯗꯨꯗ ꯂꯥꯟ ꯂꯣꯏꯔꯦꯅ ꯈꯟꯖꯩ ꯂꯣꯏꯕꯤꯔꯕꯣ ꯍꯟꯗꯛꯇ ꯏꯆꯥ ꯑꯃ ꯂꯩꯈꯤꯗꯕ ꯌꯥꯏꯔꯤꯄꯣꯛꯇ ꯂꯩꯈꯤꯗꯕꯗꯣ ꯑꯩꯒꯤ ꯏꯃꯥ ꯂꯩꯕꯥꯛꯁꯤꯕꯨ ꯀꯟꯗꯗꯅ ꯃꯤꯒꯤꯅ ꯃꯔꯨꯅꯦ ꯆꯠꯂꯒ ꯃꯊ꯭ꯋꯥꯏ ꯈꯨꯕꯥꯛ ꯆꯥꯞꯄꯒ ꯊꯤꯔꯒ ꯂꯥꯛꯄꯗꯣ ꯏꯃꯥꯒꯤ ꯊꯃꯣꯏꯗꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯏꯆꯥ ꯍꯧꯖꯤꯛ ꯑꯃꯣꯠ ꯑꯀꯥꯏ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯀꯩꯅꯣ ꯁꯤꯖꯤꯟꯅꯕ ꯌꯥꯔꯣꯏꯅ ꯐꯒꯠꯂꯦ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯃꯍꯨꯠꯇ ꯆꯦꯈꯥꯎ ꯀꯔꯝꯕ ꯃꯍꯨꯠ ꯁꯤꯜꯂꯅ ꯄꯨꯊꯣꯛꯄ ꯌꯥꯎꯔꯒꯦ ꯀꯔꯤꯗ ꯄꯨꯗꯣꯏꯅꯣ ꯑꯗꯨꯅ ꯈꯪꯗꯕ ꯑꯩꯅ ꯍꯪꯖꯕꯅꯤ ꯏꯆꯥꯒꯤ ꯃꯐꯝꯗ ꯑꯩꯁꯦ ꯑꯃꯣꯠ ꯑꯀꯥꯏꯅꯤ ꯍꯥꯏꯔꯛꯄꯁꯦ ꯀꯥ ꯍꯦꯟꯅ ꯇꯥꯗꯦ ꯑꯩ ꯐꯣꯟꯁꯤꯅꯔ ꯈꯪꯗꯦ ꯏꯃꯥꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥ ꯍꯥꯏꯕꯁꯤ ꯃꯉꯥꯏꯔꯦ ꯊꯣꯏꯗꯣꯛꯅ ꯍꯥꯏꯅꯤꯡꯉꯥꯏꯁꯨ ꯂꯩꯖꯗꯦ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯃꯥ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔ ꯏꯃꯥ ꯇꯧꯕꯨꯜꯁꯦ ꯀꯔꯣꯝꯒꯤ ꯁꯥꯏꯠ ꯑꯣꯏꯗꯣꯏꯅꯣ ꯇꯧꯕꯨꯜꯁꯦ ꯕꯤꯁꯦꯝꯄꯨꯔ ꯃꯃꯥꯡꯒꯤ ꯇꯧꯕꯨꯜ ꯈꯨꯖꯃꯥꯟ ꯀ꯭ꯋꯥꯛꯁꯤꯕꯥꯏꯅ ꯂꯩꯕꯗꯣ ꯑꯣ ꯑꯗꯨꯒꯤ ꯕꯤꯁꯦꯝꯄꯨꯔ ꯃꯃꯥꯡꯒꯤ ꯇꯧꯕꯨꯜ ꯋꯥꯔꯗ ꯅꯝꯕꯔ 2ꯅꯦ ꯑꯩꯈꯣꯏ ꯂꯩꯔꯤꯁꯦ ꯃꯩꯀꯣ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯃꯐꯝꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯥꯁꯦ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯌꯥꯝ ꯂꯩ ꯅꯨꯡꯊꯤꯜ ꯑꯩꯈꯣꯏ ꯇ꯭ꯔꯥꯏ ꯇꯧꯔꯁꯤ ꯑꯩꯈꯣꯏ ꯍꯟꯗꯛ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯔꯦꯗꯤꯑꯣ ꯑꯃ ꯐꯪꯕ ꯖꯣꯟꯁꯟ ꯕꯤꯁꯦꯝꯄꯨꯔꯒꯤ ꯑꯈꯛꯇ ꯏꯁꯩ ꯁꯛꯄ ꯑꯩꯈꯣꯏ ꯗꯥꯏꯃꯟꯒꯤ ꯆꯦꯅꯦꯜꯒꯤꯗ ꯂꯥꯛꯄ ꯖꯣꯟꯁꯟ ꯂꯩꯗꯣ ꯑꯗꯨ ꯑꯩ ꯏꯁꯥꯃꯛꯁꯨ ꯂꯥꯛꯑꯝꯃꯦ ꯕꯤꯁ꯭ꯋꯥꯃꯤꯇ꯭ꯔ ꯑꯩ ꯏꯁꯥꯃꯛꯁꯨ ꯂꯥꯛꯑꯝꯃꯦꯕ ꯗꯥꯏꯃꯟꯒꯤ ꯏꯁꯩ ꯁꯛꯄꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯏꯆꯥ ꯎꯂꯦꯟꯗ ꯑꯩꯈꯣꯏ ꯄꯩꯁꯥ ꯁꯤꯌꯥꯔꯒ ꯍꯥꯞꯄꯝꯗꯅ ꯃꯤꯡꯒ ꯆꯜꯂꯝꯕ ꯄꯨꯔꯅꯤꯃꯥꯁꯤꯒ ꯑꯩꯈꯣꯏ ꯏꯕꯥꯅꯤ ꯂꯥꯛꯑꯝꯕꯅꯤ ꯏꯆꯥ ꯅꯨꯄꯥꯒ ꯑꯩꯈꯣꯏ ꯐꯣꯇꯣꯒ ꯅꯝꯕꯗꯣ ꯒ꯭ꯌꯥꯟ ꯇꯥꯖꯔꯦ ꯏꯃꯥ ꯑꯩ ꯈꯪꯖꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯃꯥ ꯑꯍꯥꯟꯕ ꯀꯣꯜ ꯐꯪꯕꯅꯤꯅ ꯁꯨꯝ ꯇꯣꯏꯅ ꯐꯪꯉꯀꯥꯟꯗ ꯑꯗꯨꯝ ꯍꯩꯔꯛꯀꯅꯤ ꯏꯃꯥ ꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯝꯕ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯊꯧꯔꯝ ꯑꯁꯤꯗ ꯊꯥꯒꯠꯆꯔꯤ ꯐꯔꯦ ꯑꯇꯩ ꯁꯤꯌꯥꯔ ꯂꯧꯖꯔꯦ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯁꯤꯖꯤꯟꯅꯖꯕ 2001 ꯂꯣꯏꯕ ꯅꯝꯕꯔ ꯑꯗꯨꯗ ꯀꯣꯜ ꯇꯧꯕꯤꯗꯅꯕ ꯍꯥꯏꯖꯔꯤ ꯑꯩꯈꯣꯏꯒꯤ ꯁꯔ ꯂꯤꯂꯥ ꯃꯐꯝ ꯑꯅꯤ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯥꯎꯠ ꯑꯣꯐ ꯁ꯭ꯇꯦꯁꯟ ꯑꯣꯏꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯗꯨꯗ ꯀꯣꯜ ꯇꯧꯕꯤꯒꯅꯨ ꯁ꯭ꯀ꯭ꯔꯤꯟꯗ ꯂꯩꯖꯔꯦ ꯉꯁꯤꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯊꯧꯔꯝ ꯑꯁꯤꯗ ꯁꯤꯖꯤꯟꯅꯖꯔꯤꯕ ꯅꯝꯕꯔ ꯑꯃꯨꯛꯀ ꯃꯌꯥꯝꯗ ꯅꯤꯡꯁꯤꯡꯖꯒꯦ 7005707808 ꯑꯃꯨꯛꯀ ꯍꯟꯅ 7005707808 ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯀꯣꯜ ꯇꯧꯕꯤꯗꯨꯅ ꯉꯁꯤꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯜꯂꯣ ꯃꯦꯗꯥꯝ ꯃꯤꯡꯒ ꯂꯩꯐꯝꯒ ꯇꯥꯛꯄꯤꯌꯨ ꯌꯥꯏꯄꯣꯛ ꯌꯥꯏꯄꯣꯛ ꯇꯣꯞꯇꯩꯅꯦꯕꯀꯣ
ngarang ngasi moigi yam dengi ko yam dengi angang do maming ana bisi ai ima dam na ne to tagi yam nungai zema maka tabiwa do ya ko yam dengi ngarang halangam sok do ngasi lok chakre ko chawle yam nungai ti mama oi bina masagi da wa bi kari hani yam nusigre bo yam nungai te bo koi ma te yam nungai ta mama pari kari hairang da ngemi yam chumi mama oi mama mapa oi basing masagi da makta kya amu wa gi habasi hai batare ado mioi bagi koi saga je yam nusi ba mioi bagi punsi ni aha na kongi wani no muna tragan no mudi punna koi punna saki doini adubu nungai tabda saru ya jari maya punna maksu saru ya si lai leba asigi lamdam asigi damakta thawai na potha phigraba thawba dugi damakta koima adu yone pakhang ne ko asam nungai pe dai chawle sa lo ji tong chiga to koima na oi ba adu mating ngai te ko chawle yam nungai te ma imung dagi haiba tare khanba matamda government gi job ama fangakanda imung adubu sotharaga leriba imung adubu madudagi lakpa pe eduna nungai jagani na khallaga changkri ni haitare tabakse adubu ngasidi haiba tare laibakta tamamba miyoibagi punsini loiba nai miyoibagi punsi maram aduna laibakta tamambani adubu mayam punamak awabada saru yaminasi ngasi akoi thauba putharakpa sida koima loibire koima imagi wafam kono tang hai ge ma akhoi jo angamba hai le thokna tawri bo ko katna ba na dui sao jo na ga no ye ka no sao jo ne yang koi puchi o cha ga soi ba ya de ko ma singi board gi lemna phangsage nusi ga to ko mama oi ba no mama o ko na ne cha ga nusi ba gi ga hai ni hai bu nusi ga to ko cha ga se ngai te cha phingau shela lo ma cha ki bodo sawo yam choi ga khong thank you ima anduma wa da yam punna muk saru yaminase thagat sari ma pawning gi warol thorom masida saru yabiram ba thagat sari hoi samo nungsi hai tare miyoi bagi punsi se telaba miyoi bagi punsi mapokni masida akoi lan sokna dana masida hatna dana haitare miyoiba amana miyoiba magi minungsigi wangwada hatokna dana chaina dana ngangna dana phuna dana lamgi damakta masi tawrise yari makai de koi miyoiba koise masi punamakse thados nungsi sanana punsi hingliba punsi matik asida nungsi sanana awana taraba singda mateng pangna dana leiba sida kyam kairage haitare niko adugi mahuta ngasidi ai soiderga loire ai yese myself haitare niko ithandagi khallingai da loi soina rakpa ngatani haitare do makha chatha jarapa mathangi color lakhusage hello call sita thokre atang makha chatha jarapa mathangi color dam kodong sa pizage hello Taram Nokseri Waza, Mingalai Fango Takpiu. Phone công giới hành ngang tôi nghĩ nhà khán công giới vậy. Yam nungai zai waza thoram saru ya birapa pungning gi warol thoram masida kari wafam tambi gani waza. Ni warol zai tôi school depend jing thâu đi cái thâu đi. Bây giờ là cái tăng dành sang mình hành lệ koron khổ bên đây cái này nó thâu trong diện. Cái ngang mà tuồng ini memang được hay được untuk jauh kere. Mà tuh ada tahu ini je tuh kami tahu timing tu bisa pergi sekolah itu budi. Dan komentar ke kerap hari. Kita koron je, tahu je, yang tahu dia jadi mai tahu dia tahu je. Mari lah nak aku tiada keterah. Yang saya tahu yang senang. Aku bakal ramai dia di mama itu kalau ini, kalau kita tahu ni. Aduh, koi IMC apa cakap? Nah, koi lerak kulah koi, kalau dia macam lerak itu, jadi nak apa?
ꯒꯥꯔꯤꯁꯤꯅ SUV ꯈꯛꯇꯪ ꯉꯥꯏꯅꯔꯦ ꯍꯧꯖꯤꯛꯇꯤ ꯄꯨꯔꯛꯅ ꯂꯩꯔꯛꯅꯤꯗ ꯂꯝꯕꯤꯗꯤ ꯆꯥꯎꯊꯣꯛꯈ꯭ꯔꯕꯅꯤꯅ ꯑꯗꯨꯗ ꯂꯝꯕꯤꯁꯤꯗꯁꯨ ꯌꯨꯝ ꯁꯥꯖꯟꯅꯕꯁꯤꯡꯁꯤꯅꯁꯨ ꯃꯇꯥꯏ ꯃꯇꯥꯏꯁꯤꯗ ꯅꯨꯡ ꯂꯩꯉꯣꯏꯁꯨ ꯄꯩꯁꯟꯅꯤ ꯊꯥꯎꯊꯤꯁꯨ ꯄꯩꯁꯟꯅꯤ ꯄꯩꯁꯟꯂꯤꯕ ꯃꯌꯥꯝꯁꯦ ꯑꯗꯨꯏ ꯃꯔꯛꯇꯨꯁꯨ ꯒꯥꯔꯤ ꯑꯆꯧꯕꯅꯤ ꯊꯧꯅꯔꯤꯁꯦ ꯑꯗꯣ ꯅꯍꯥꯟ IMCꯅ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯃꯅꯨꯡꯗ ꯊꯝꯕ ꯌꯥꯔꯔꯣꯏ ꯂꯝꯕꯤ ꯃꯇꯥꯏ ꯃꯇꯥꯏꯗ ꯍꯥꯏꯕꯗ ꯑꯗꯨꯒꯤ ꯗꯃꯛꯇꯁꯨ IMCꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯁꯤꯌꯥꯔ ꯂꯣꯏꯖꯔꯒꯦ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯇꯧꯔꯝꯆꯔꯨ ꯌꯥꯕꯤꯔꯝꯕ ꯊꯦꯡꯛ ꯌꯨ स्कूल बेल थौरीबसिंग है बतारे स्कूल बेल थौसे स्कूल अदुम नंगनबगिदमक्ता स्कूल सत्किब हलकपदसु दुम कन्न थौई आइतारिनिको हलकपद कन्न थौरिसिन करि यात्रादा थौरिनो दुगा सत्किबगी स्कूल नंगनब थौबदुदि ओके अदु याय अदुबा पुरीबसिंगसे कना कना नोदि खंगबमदि मथौ ताइ पिक्रबा थवाइसिंग अदु मिगिदि मनीनि सनानि मदुदा अखोइना पुरगा सलिसे स्कूल गी स्टूडेंट सिंग बतारे अदु मोगिसु ऑर्गेनाइजेशन लई एसोसिएशन लई अदु मोइ स्टूडेंट्स सिदैना सिबो हापा खोटपदि लैक्रे अदुगा मरि लैनबसिंग सोइदना ताबिबो ओइसनु ओजागी वाफम मका चतजरप मथंगी कोलोद कुदोंग सा पिजगे हेलो हेलो तराम नोक्सरी मिंगलै फोंग ताकपियु सही वांगिंग दे सिम लताने याम नुंगाइ जे मैडम तरों साना तरों नांगी साउंड तो नो द फंगे द फोन जे अदु मसिदि फंगे सार तरों कुति लो ओइना तारी अदगी लुम्मा के दितारे सार को लुम्मा ताबु ग्रुप तो इन यावरे वांजिंग कदाइ वाइ दे बिदोइनो वांजिंग लाई कोन मेया देनि सा अदु सार इन पम तो को प्रोग्राम को तिमा लोइना लुंगाइ अदगी सार इन नुपि सादरा केनो तौदना तौदे जेनि नाम सरगा दुसो को दम केनो बियेंगे लुंगाइ अदु सार ngasi कराइ केनो लीला लेते सा लीला से लांगमैदोंग फर्स्ट शो माले सेकंड शो ना उरीपोक्ता नहान लीला मफम दबुरी साजा थेंनागना केनो तौबि अतेल मसंगा आमदे साजा इथौ हालोना केनो साजा ये दगे इन साजा इसे नंगी वहाई अमनन तौबे मंदाकिनी ने सकुदा सा अइना अदु कितन मसेनी ना दे सारन प्रोग्राम दो इस्तेतया लोइबा कांदा दे इसेदो अंत केनो तौबिरो हाबी याम तादिंनी ना हाइ साना ngangai ita khoida dum hai ke to yin san mai hai ramba ado saroina du sa sa to khara du kai gum iske ta ya le bu kum bai kum ba ke to bu mana te ja le ta ai har bi sai sana sab ke du di ma da ki ni sab le dana adi sai do ta thabi me tha ma tan cha ba kan da ai soidana thana bo na jage madam ta chari madam gi wafam lai birabo Isa saroi thawam puti moloi tari saroi na yaudana puti sangna mayangi coba metolom metodana review ko sematang benda bagan dum latko saroi mana lapiu soidana mayam batare do nungai badum santorake adum hafta amada 1 week ta dum nupi dum sarakani kana nga mi yeng na si hairi ba thoram masida nupi si toina sajaluba matamda khoida chu khatang nungai ta badum fawi kai gi no har kanda lantok sariba toram sing pareng sing su phagi ta ki doira haibagi singna ba dum phawi aduna koi yam toina di sajade du entertainment program haiba siding hak no na bang hak mayam punamak se tumlum dai khudi makta miyoi ba se awa ba punamak ningsing ai hai tare madubung hak tang kaw na ba hona bada tongan ba saklon sing inau jemi ne nupi sara ko se to ki matik phajai phamin nari ba ibong nupi mali hai tare ni ai phamin na program taw ba matam da aduga inau surje inau umesh adum inau sing se dum nusi si tausi samaina sa sira mayam nok na ba tausira makoi da inau sing se ego duga masa ata kaimta yauda ba haitare tausi mayam no han ne bo haide dawlen adum yai haitare ne moina sawaji aiba saji hari ngedum sarakani dum hak thoram maduna ngak nok na ba mayam hona jabani adubu sum phagi sum tarakadra haibagi dum chingna ba dum phawi amara maduna khangdre kai hai doina maka satha charak pasidi mathangi color da kudong saba pisage hello mingle fanga tapiyo madam chai awang nang mani le kai de chai thagasari madam toram saru ya birapa puningi warol toram masida kari wafam thambi gani sana ta bazida ne adap chum phone tawde chum tawbase adi phang da bai tare ai ngasi di phang
ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯅꯍꯥꯟ ꯑꯃ ꯑꯩꯈꯣꯏꯒꯤ ꯑꯃ ꯅꯨꯄꯥ ꯑꯃ ꯂꯩꯇꯕꯗꯣ ꯀꯩꯅꯣ ꯌꯥꯏꯔꯤꯄꯣꯛꯇꯒꯤ ꯅꯨꯄꯥ ꯑꯃ ꯂꯩꯒꯗꯕꯗꯣ ꯃꯣꯏ ꯗꯤꯄꯛ ꯍꯥꯏꯕ ꯀꯩꯅꯣꯗꯣ ꯃꯣꯏꯗꯤ ꯃꯤꯑꯣꯏꯕ ꯍꯥꯏꯁꯤꯗꯤ ꯁꯤꯗꯧ ꯉꯥꯛꯇꯅꯤ ꯁꯥꯔꯅꯁꯨ ꯃꯃꯥꯡꯗ ꯍꯥꯏꯈꯤꯗꯅꯀꯣ ꯑꯍꯜ ꯑꯀꯣꯟꯒꯤ ꯋꯥꯅꯤ ꯍꯥꯏ ꯑꯗꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯑꯔꯦꯝꯕꯗ ꯍꯥꯏꯗꯤ ꯄꯪꯃꯥꯡ ꯃꯥꯡꯕꯁꯨ ꯂꯩꯗꯅꯀꯣ ꯍꯥꯏꯗꯤ ꯃꯈꯣꯏꯗꯨꯒ ꯍꯧꯖꯤꯛꯀꯤ ꯂꯩꯒꯗꯕ ꯃꯤꯆꯞꯇꯣ ꯑꯗꯨꯗꯨꯒꯗꯤ ꯌꯥꯝꯅ ꯀꯝꯄꯤꯌꯥꯔ ꯇꯧꯕꯗ ꯆꯥꯟꯅꯔꯔꯣꯏ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯍꯥꯏꯗꯤ ꯃꯈꯣꯏꯗꯤ ꯄꯣꯛꯑꯁꯨ ꯃꯍꯩ ꯌꯥꯜꯂꯦ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯎꯕ ꯃꯇꯝꯗ ꯑꯗꯨ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯒꯁꯨꯀꯣ ꯍꯥꯏꯗꯤ ꯃꯈꯣꯏꯗꯤ ꯃꯍꯩ ꯌꯥꯜꯂꯦ ꯍꯥꯏꯕꯗꯨꯗ ꯅꯨꯡꯉꯥꯏꯖꯕ ꯑꯃ ꯐꯥꯎꯖꯕ ꯏꯁꯥꯗ ꯂꯣꯏꯕꯤꯔꯕꯣ ꯃꯦꯗꯥꯝ ꯑꯗꯨ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯩꯈꯣꯏ ꯅꯨꯄꯤꯇꯪꯒꯤ ꯑꯣꯏꯕ ꯑꯃ ꯑꯩꯈꯣꯏꯒꯤ ꯗꯥꯛꯇꯔ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯑꯦꯗꯚꯣꯀꯦꯠꯀ ꯑꯣꯏꯔꯣ ꯍꯥꯏꯗꯤ ꯃꯔꯤ ꯂꯩꯅꯕ ꯍꯥꯏꯗꯤ ꯅꯨꯄꯤꯁꯤꯡꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯍꯛꯇꯣ ꯑꯗꯨꯗꯨꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯇꯪ ꯁꯟꯗꯣꯛꯄꯤꯔꯩꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯅꯦ ꯍꯥꯏꯇꯥꯔꯦ ꯁꯣꯏꯗꯅꯃꯛ ꯁꯟꯗꯣꯛꯅꯕ ꯑꯩꯈꯣꯏ ꯇꯥꯟꯅꯖꯒꯦ ꯃꯦꯗꯥꯝ ꯂꯣꯏꯕꯤꯔꯕ ꯋꯥꯐꯝ ꯂꯣꯏꯖꯔꯦ ꯁꯥꯔ ꯍꯥꯏꯗꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯣ ꯐꯖꯅ ꯄꯥꯡꯊꯣꯛꯄ ꯑꯗꯩ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕꯗ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯁꯦꯕꯥ ꯇꯧꯕ ꯉꯝꯕꯤꯌꯨ ꯍꯥꯏꯕ ꯊꯝꯖꯔꯦ ꯊꯥꯒꯠꯆꯔꯤ ꯏꯁꯩ ꯃꯌꯦꯛꯇꯁꯨ ꯑꯗꯨꯝ ꯍꯥꯏꯗꯅꯀꯣ ꯃꯤꯡꯆꯠ ꯎꯔꯨꯝ ꯈꯤꯜꯂꯝꯁꯤ ꯀꯥꯏꯅ ꯃꯤꯡꯆꯠ ꯎꯔꯨꯝ ꯈꯤꯜꯂꯝꯃꯤꯅꯦ ꯍꯥꯏꯇꯥꯔꯦ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯄꯣꯛꯑꯗꯤ ꯂꯩꯀꯥꯏꯒꯤ ꯂꯝꯗꯝꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯄ ꯉꯝꯕꯁꯤꯁꯨ ꯑꯇꯥꯡꯕ ꯃꯤꯑꯣꯏꯕꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯇꯥꯡꯕ ꯃꯤꯅꯤ ꯃꯤꯡꯆꯠ ꯎꯔꯨꯝ ꯂꯩꯍꯧꯔꯤꯕ ꯁꯨꯔꯣꯟ ꯀꯌꯥꯅ ꯃꯈꯣꯏꯒꯤ ꯃꯤꯡꯇꯕꯨ ꯁꯣꯜꯍꯧꯗꯅ ꯑꯗꯨꯝ ꯂꯩꯍꯧꯔꯒꯗꯕ ꯃꯄꯣꯛꯅꯤ ꯍꯧꯖꯤꯛ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯄꯥꯎꯅꯥ ꯆꯤꯡꯂꯦꯟ ꯁꯅꯥ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯑꯗꯨꯝ ꯁꯣꯟꯅꯔ ꯂꯩꯍꯧꯔꯤ ꯖꯃꯦꯔꯥꯕꯣꯠ ꯃꯇꯧ ꯑꯁꯨꯝꯅ ꯂꯥꯛꯀꯗꯧꯔꯤꯕ ꯁꯨꯔꯣꯟꯁꯤꯡꯁꯤꯅꯁꯨ ꯑꯗꯨꯝ ꯃꯈꯣꯏꯒꯤ ꯃꯃꯤꯡꯁꯦ ꯑꯗꯨꯝ ꯄꯟꯗꯅ ꯂꯩꯍꯧꯔꯅꯤ ꯃꯈꯣꯏꯒꯤ ꯍꯛꯆꯥꯡ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯃꯥꯡꯈꯤꯕꯩ ꯋꯥꯅꯤ ꯃꯈꯣꯏꯗꯤ ꯑꯗꯨꯝ ꯍꯤꯡꯉꯒ ꯂꯩꯅꯤ ꯍꯥꯏꯇꯥꯔꯦꯅꯦ ꯃꯈꯥ ꯆꯠꯊꯖꯔꯛꯄ ꯃꯊꯪꯒꯤ ꯀꯣꯂꯔ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ ꯍꯜꯂꯣ ꯒꯨꯗ ꯑꯐꯇꯔꯅꯨꯟ ꯁꯥꯔ ꯒꯨꯗ ꯑꯐꯇꯔꯅꯨꯟ ꯑꯣꯖꯥ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯣꯖꯥ ꯃꯤꯡꯒ ꯂꯩꯐꯝꯒ ꯇꯥꯛꯄꯤꯌꯨ ꯇꯧꯖꯔꯦ ꯈꯨꯅꯧꯗꯒꯤ ꯋꯥꯆꯟꯗ꯭ꯔꯅꯤ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯀꯔꯤ ꯋꯥꯐꯝ ꯊꯝꯕꯤꯒꯅꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯊꯧꯔꯝ ꯑꯁꯤꯗ ꯁꯥꯔ ꯍꯟꯗꯛꯁꯦ ꯑꯩꯈꯣꯏꯒꯤ ꯈꯕꯔꯁꯤꯡꯗ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯤꯡꯗ ꯌꯥꯝꯅ ꯄꯨꯛꯅꯤꯡꯁꯤꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯁꯥꯔ ꯇꯥꯖꯕꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯃꯆꯥ ꯑꯃ ꯑꯩꯈꯣই ꯖꯝꯃꯨ ꯀꯥꯁꯃꯤꯔ ꯑꯁꯣꯝꯗ ꯂꯩꯈꯤꯗꯕꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯩ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯃꯅꯤꯄꯨꯔ ꯑꯩꯈꯣꯏꯕꯨ ꯃꯅꯤꯄꯨꯔꯤ ꯑꯩꯈꯣꯏꯁꯤ ꯅꯤꯔꯥꯏꯕꯤꯔꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯈꯣꯏ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯇꯧꯊꯣꯔꯛꯏꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃꯆꯥꯁꯤꯡꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯐꯨꯔꯨꯞ ꯃꯅꯤꯄꯨꯔ ꯃꯆꯥ ꯀꯪꯂꯩꯄꯥꯛ ꯏꯃꯥꯒꯤ ꯃꯄꯥꯔꯤ ꯃꯃꯣꯝꯂꯣꯏꯁꯤꯡ ꯌꯥꯎꯗ꯭ꯔꯒꯗꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯀꯩꯗꯧꯉꯩꯗꯁꯨ ꯏꯟꯗꯤꯌꯥꯁꯤ ꯃꯥꯏ ꯄꯥꯛꯑꯣꯏꯅꯁꯨ ꯑꯩ ꯊꯝꯖꯒꯦ ꯁꯥꯔ ꯃꯔꯝꯗꯤ ꯁꯥꯏꯟꯇꯤꯁ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯆꯥ ꯌꯥꯎꯗꯕ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛ ꯏꯁꯄꯦꯁꯇ ꯊꯥꯗ ꯀꯥꯕꯔꯤꯕ ꯈꯣꯠꯂꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ ꯌꯥꯝꯅ ꯌꯥꯎꯔꯤ ꯍꯥꯏ ꯁꯥꯔ ꯑꯗꯩꯗꯤ ꯏꯁꯄꯣꯔꯠꯇ ꯍꯥꯏꯔꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯆꯥ ꯌꯥꯎꯗ꯭ꯔꯒꯗꯤ ꯏꯟꯗꯤꯌꯥꯗ ꯀꯩꯁꯨ ꯃꯄꯨꯡ ꯐꯥꯗꯦꯅ ꯊꯝꯖꯒꯦꯕ ꯁꯥꯔ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯂꯥꯟ ꯑꯁꯤ ꯈꯤꯇꯪ ꯊꯨꯅ ꯂꯣꯏꯁꯤꯟꯕꯤꯔꯛꯑꯒꯗꯤ ꯖꯝꯃꯨ ꯀꯥꯁꯃꯤꯔꯔꯣꯝꯗ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯅꯨꯡꯁꯤꯔꯤꯕ ꯑꯗꯨꯃꯥꯏꯅ ꯄꯥꯀꯤꯁꯇꯥꯟꯒ ꯊꯦꯡꯅꯕ ꯂꯥꯟꯐꯝꯗ ꯅꯨꯡꯁꯤꯔꯤꯕ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯅꯨꯡꯁꯤꯔꯤꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯁꯨ ꯃꯅꯤꯄꯨꯔꯁꯤꯕꯨ ꯃꯅꯤꯄꯨꯔꯒꯤ ꯂꯩꯍꯥꯎꯗ ꯆꯥꯎꯔꯛꯄ ꯃꯅꯤꯄꯨꯔꯤ ꯃꯆꯥ ꯑꯃ ꯀꯪꯂꯩꯄꯥꯛ ꯏꯃꯥꯒꯤ ꯃꯄꯥꯔꯤ ꯑꯃ ꯑꯣꯏꯅ ꯂꯩꯔꯨꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯀꯪꯂꯩꯄꯥꯛꯁꯤ ꯉꯥꯡꯅꯤꯡꯉꯦꯕ ꯃꯣꯏꯅ ꯉꯥꯡꯅꯤꯡꯉꯤꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯨ ꯉꯥꯡꯅꯤꯡꯉꯦꯕ ꯍꯟꯗꯛ ꯇꯧꯔꯛꯏꯕꯁꯤ ꯄꯥꯀꯤꯁꯇꯥꯟꯅ ꯏꯟꯗꯤꯌꯥꯗ ꯇꯧꯔꯛꯏꯁꯤ ꯇꯦꯔꯣꯔꯤꯁꯀꯤ ꯊꯕꯛꯅꯦꯕ ꯃꯅꯤꯄꯨꯔꯗ ꯊꯣꯛꯈ꯭ꯔꯤꯕ ꯀ꯭ꯔꯥꯏꯝꯁꯤꯁꯨ ꯇꯦꯔꯣꯔꯤꯁꯀꯤ ꯊꯕꯛꯅꯦꯅ ꯑꯩꯈꯣꯏ ꯊꯝꯖꯒꯦꯕ ꯁꯥꯔ ꯉꯁꯤ ꯐꯥꯎꯕꯗ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕꯤꯕꯁꯦ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯒꯤ ꯀꯔꯝꯕ ꯑꯔꯣꯟꯕ ꯑꯦꯖꯦꯟꯗꯥ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯗꯨꯝꯁꯨ ꯈꯪꯖꯗ꯭ꯔꯦ ꯁꯥꯔ ꯑꯗꯨꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯋꯥꯐꯝ ꯑꯃꯠꯇꯒ ꯊꯝꯖꯒꯦ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛꯁꯤ ꯀꯥꯂꯦꯟ ꯊꯥꯅ ꯂꯥꯛꯄꯒ ꯏꯔꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧ ꯏꯕꯦꯟꯊꯧꯁꯤꯡ ꯍꯔꯥꯎꯕꯒꯤ ꯊꯧꯒꯜ
kaya ama mafum khudimukta chathari haijariba sa adubu ꯑꯩꯈꯣꯏꯁꯨ ꯃꯐꯝ ꯈꯔꯗꯤ ꯑꯗꯨꯝ ꯆꯠꯇꯅ ꯑꯗꯨꯝ ꯌꯦꯡꯖꯔꯨꯔꯦ ꯑꯩꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯃ ꯑꯣꯏꯖꯔꯒ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯤ ꯑꯩꯈꯣꯏꯒꯤ ꯂꯣꯏꯁꯪꯒꯤ ꯄꯨꯕꯤꯔꯤꯕ ꯑꯩꯈꯣꯏ ꯄꯟꯊꯧꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯄꯂꯦꯝꯁꯤꯡꯒꯤ ꯃꯐꯝꯗꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯁꯤ ꯂꯥꯏꯕꯧꯂꯥ ꯊꯥꯔꯒ ꯂꯥꯏ ꯍꯔꯥꯎꯔꯒ ꯂꯥꯏꯕꯧꯂꯥ ꯊꯥꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯑꯃꯥꯏꯕꯁꯤꯡꯅ ꯖꯒꯣꯏ ꯁꯥꯔꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯆꯪꯉꯛꯇꯅ ꯑꯩꯈꯣꯏꯒꯤ ꯁꯦꯟ ꯊꯥꯕ ꯃꯁꯤ ꯑꯩ ꯃꯩꯇꯩ ꯑꯃ ꯑꯣꯏꯅ ꯈꯤꯇꯪ ꯄꯥꯝꯗꯦ ꯀꯣꯜꯁꯦ ꯇꯠꯊꯣꯛꯈ꯭ꯔꯦ ꯑꯣꯖꯥꯒꯤꯁꯦ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯝꯕ ꯊꯧꯔꯝꯒꯤ ꯃꯈꯥ ꯆꯠꯊꯖꯔꯛꯄ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ ꯍꯜꯂꯣ ꯍꯜꯂꯣ ꯑꯍꯥꯟꯕꯃꯛꯇꯗ ꯁꯥꯔ ꯑꯣꯂꯦꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯦꯗꯥꯝ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯩ ꯎꯈꯣꯡꯁꯥꯡ ꯌꯨꯝꯖꯥꯎꯃꯌꯨꯝ ꯂꯩꯀꯥꯏꯗꯒꯤ ꯊꯥꯡꯖꯝ ꯄꯗꯃꯥ ꯗꯦꯕꯤꯅꯤ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯃꯦꯗꯥꯝ ꯀꯔꯤ ꯋꯥꯐꯝ ꯊꯝꯕꯤꯒꯅꯤ ꯉꯁꯤꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯊꯧꯔꯝ ꯑꯁꯤꯗ ꯗꯤꯄꯛꯅ ꯉꯝꯈꯩꯒꯤꯗꯃꯛꯇ ꯊꯋꯥꯏ ꯊꯥꯈꯤꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ ꯊꯃꯣꯏ ꯁꯣꯛꯅ ꯃꯥꯒꯤ ꯚꯤꯗꯤꯑꯣꯁꯤꯡ ꯌꯦꯡꯉꯨꯕꯗꯁꯨ ꯑꯩꯈꯣꯏ ꯏꯁꯥꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯍꯥꯏꯇꯥꯔꯦ ꯅꯨꯡꯉꯥꯏꯇꯕ ꯑꯩꯒꯤꯁꯨ ꯏꯄꯥ ꯑꯍꯨꯝꯃꯛ ꯏꯟꯗꯤꯌꯥꯟ ꯑꯥꯔꯃꯤ ꯉꯥꯛꯇꯅꯦꯕ ꯑꯗꯨꯅ ꯁꯨꯝ ꯈꯜꯂꯨꯕꯗ ꯏꯄꯥꯒꯨꯝꯅ ꯅꯨꯡꯉꯥꯏꯖꯗꯦꯕ ꯑꯗꯨꯒ ꯁꯥꯔꯒꯤ ꯊꯧꯔꯝꯁꯤꯡꯁꯨ ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯇꯥꯖꯩ ꯂꯥꯏꯚꯁꯨ ꯌꯥꯎꯖꯩ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯁꯥꯔ ꯑꯩꯅ ꯍꯥꯞꯍꯟꯅꯤꯡꯕ ꯑꯝꯇꯪꯁꯨ ꯂꯩꯖꯩꯌꯦ ꯑꯩꯈꯣꯏꯒꯤ ꯏꯁꯩꯒꯤ ꯊꯋꯥꯏꯁꯦ ꯃ꯭ꯌꯨꯖꯤꯛꯀꯤ ꯏꯟꯁꯇ꯭ꯔꯨꯃꯦꯟꯁꯤꯡꯅꯦꯕ ꯑꯗꯣ ꯃ꯭ꯌꯨꯖꯤꯛ ꯏꯟꯁꯇ꯭ꯔꯨꯃꯦꯟꯁꯤꯡꯅ ꯈꯣꯡꯕ ꯑꯩꯈꯣꯏꯒꯤ ꯏꯁꯩꯁꯦ ꯐꯨꯜ ꯑꯣꯏꯅ ꯃꯔꯛ ꯃꯔꯛꯇ ꯑꯃꯨꯛꯇꯪ ꯊꯥꯕꯤꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯒꯅꯤ ꯃ꯭ꯌꯨꯖꯤꯛ ꯈꯛꯇꯒꯤ ꯍꯣꯏ ꯏꯟꯁꯇ꯭ꯔꯨꯃꯦꯟꯁꯤꯡꯅ ꯈꯣꯡꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯗꯨꯃꯥꯏ ꯇꯥꯟꯅꯖꯒꯦ ꯃꯦꯗꯥꯝ ꯃꯔꯛꯇꯀꯣ ꯑꯩ ꯁꯥꯔꯒ ꯑꯗꯨꯝ ꯄꯨꯈꯠꯆꯒꯦ ꯋꯥꯐꯝꯁꯦ ꯃꯦꯗꯥꯝ ꯂꯣꯏꯕꯤꯔꯕꯣ ꯃꯦꯗꯥꯝ ꯍꯣꯏ ꯂꯣꯏꯖꯔꯦ ꯁꯥꯔ ꯊꯦꯡꯛ ꯌꯨ ꯃꯦꯗꯥꯝ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯊꯦꯡꯛ ꯌꯨ ꯃꯌꯥꯝꯗ ꯀꯩꯒꯨꯝꯕ ꯑꯝꯇ ꯅꯤꯡꯁꯤꯡꯖꯒꯦ ꯍꯌꯦꯡꯁꯤ ꯃꯦꯒꯤ ꯇꯥꯡ 13 ꯄꯨꯡ 11:30 ꯇꯥꯔꯛꯄ ꯃꯇꯝꯗ ꯗꯥꯏꯃꯟ ꯇꯤꯚꯤ ꯑꯃꯗꯤ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄ꯭ꯂꯦꯠꯐꯣꯔꯝꯁꯤꯡꯗ ꯔꯤꯁꯣꯔꯁ ꯄꯔꯁꯟ ꯗꯥꯛꯇꯔ ꯗꯅꯦꯁꯣꯔ ꯐꯤꯖꯝ ꯍꯌꯦꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯒꯥꯏꯅꯣꯀꯣꯂꯣꯖꯤꯁ ꯍꯥꯏꯕ ꯇꯥꯏ ꯅꯨꯄꯤꯁꯤꯡꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯅ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯑꯗꯨꯒ ꯁ꯭ꯄꯦꯁꯤꯌꯦꯂꯤꯁ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯒꯤꯅꯤ ꯑꯗꯨꯒ ꯇꯣꯄꯤꯛꯅ pregnancy ꯑꯣꯏꯔꯤꯉꯩꯗ BP ꯋꯥꯡꯈꯠꯂꯛꯄ ꯑꯗꯨꯒ ꯂꯥꯄꯥꯔꯣꯁꯀꯣꯄꯤꯛ ꯍꯥꯏꯕ ꯇꯥꯔꯦ ꯁꯣꯏꯗꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯌꯦꯡꯒꯤ ꯄꯥꯡꯊꯣꯛꯆꯒꯗꯧꯔꯤꯕ ꯐꯦꯁ ꯇꯨ ꯐꯦꯁ ꯄꯨꯡ 11:30 ꯇꯥꯔꯛꯄꯗ ꯅꯨꯄꯤꯁꯤꯡꯒꯤ ꯑꯣꯏꯕ ꯒꯥꯏꯅꯣꯀꯣꯂꯣꯖꯤꯁꯀꯤ ꯍꯥꯏꯔꯤꯕ ꯐꯦꯁ ꯇꯨ ꯐꯦꯁ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯗꯅ ꯈꯪꯗꯕꯁꯤꯡꯅ ꯈꯪꯉꯒ ꯑꯩꯈꯣꯏꯒꯤ ꯗꯣꯛꯇꯔ ꯂꯥꯛꯏꯉꯩꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯈꯪꯃꯤꯟꯅꯅꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯅꯤꯡꯁꯤꯡꯖꯒꯦ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯈꯥ ꯆꯠꯊꯖꯔꯛꯄ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ ꯍꯜꯂꯣ Hello, good afternoon, sir. Afternoon, Taram Noksari Oza. Mingle Fanga Tapiu. Ozagi call se make a tang sing Bawale was a loss. Ozagi phone se loss, pick a tabi the getting a tang Mutapiu. Makata Pisosa and Bokel Sam Tapnatari Oza. Okay. Tambisi was our farm. ꯑꯩꯈꯣꯏꯒꯤ ꯊꯥꯡꯕꯣꯛꯀꯤ ꯀꯨꯝꯃꯤ ꯇꯧꯕꯁꯤ ꯁꯥꯔ ꯅꯨꯃꯤꯠ 5ꯅꯤ ꯆꯨꯞꯅ ꯍꯔꯥꯎꯏ ꯍꯥꯏꯔꯤꯕ ꯍꯔꯥꯎꯕꯨꯡꯒꯤ ꯑꯀꯣꯏꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯇ ꯂꯥꯏꯔ ꯊꯤꯖꯕ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯗꯨꯀꯥꯟ ꯐꯝꯃꯤ ꯍꯥꯏꯔꯤꯕ ꯗꯨꯀꯥꯟ ꯐꯝꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯨ ꯁꯥꯔ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯗ ꯉꯁꯥꯏꯒꯤ ꯑꯆꯥ ꯑꯊꯛ ꯈꯛꯇꯪ ꯅꯠꯇꯕ ꯃꯌꯥꯏꯀꯕ ꯅꯤꯁꯥ ꯃꯌꯥꯝ ꯑꯃ ꯌꯣꯟꯕ ꯊꯦꯡꯅꯕ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯂꯥꯏ ꯀꯃꯤꯇꯤꯅ ꯑꯌꯥꯕ ꯄꯤꯔꯒ ꯌꯣꯜꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯂꯩꯀꯥꯏꯅ ꯑꯌꯥꯕ ꯄꯤꯔꯒ ꯌꯣꯜꯂꯤꯕ꯭ꯔꯥ ꯈꯪꯗꯕ ꯃꯁꯤ ꯌꯥꯔꯒꯗꯤ ꯃꯈꯥ ꯇꯥꯔꯛꯄ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯊꯧꯔꯝꯁꯤꯡꯗ ꯍꯥꯏꯔꯤꯕ ꯃꯌꯥꯏꯀꯕ ꯆꯤꯟꯖꯥꯛꯁꯤꯡꯁꯤ ꯌꯣꯜꯍꯟꯕꯤꯗꯅꯕ ꯀꯃꯤꯇꯤ ꯂꯥꯏ ꯀꯃꯤꯇꯤ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯂꯩꯀꯥꯏꯗꯒꯤ ꯑꯊꯣꯔꯤꯇꯤꯁꯤꯡꯗ ꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯃꯁꯤ ꯇꯧꯔꯛꯄꯁꯤꯅ ꯍꯌꯦꯡ ꯇꯨꯡꯒꯤ ꯖꯦꯅꯦꯔꯦꯁꯟꯗ ꯌꯥꯝꯅ ꯑꯁꯣꯛꯄ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤꯅ ꯊꯝꯖꯕ ꯇꯥꯏ ꯃꯈꯥ ꯇꯥꯖꯕꯗ ꯋꯥꯐꯝ ꯑꯃꯇ ꯅꯠꯇꯦ ꯇꯥꯡ 5 ꯍꯥꯏꯔꯤꯕ ꯇꯥꯡ 5 ꯑꯃꯨꯛ ꯑꯩꯈꯣꯏ ꯏꯅꯥꯎꯅꯨꯄꯥ ꯃꯣꯏꯔꯥꯡꯊꯦꯝ ꯃꯪꯂꯦꯝ ꯍꯥꯏꯔꯤꯕ ꯏꯅꯥꯎꯅꯨꯄꯥꯁꯤꯒꯤ ꯕꯥꯏꯑꯣ ꯑꯦꯛꯇꯤꯚꯥ ꯑꯃ
ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯨꯔꯦꯟ ꯇꯣꯔꯕꯥꯟꯁꯤꯗ ꯈꯥꯝꯃꯒ ꯊꯝꯖꯕꯅꯤ ꯏꯅꯥꯎꯅꯨꯄꯥꯁꯤꯅ ꯑꯩꯒꯤ ꯁꯪꯗ ꯂꯥꯛꯑꯝꯃꯒ ꯍꯟꯈꯤꯕꯗ ꯒꯥꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏꯁꯤꯡꯅ ꯍꯨꯕꯤꯈ꯭ꯔꯦꯗ ꯑꯗꯨꯒ ꯏꯅꯥꯎꯅꯨꯄꯥꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯇꯥꯗ ꯑꯩ ꯒꯥꯔꯤꯗ ꯂꯩꯔꯝꯗꯦ ꯅꯉꯣꯟꯗ ꯄꯥꯎ ꯇꯝꯕꯤꯔꯛꯑꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯔꯤ ꯃꯇꯥ ꯑꯃꯗꯪ ꯍꯟꯅꯕꯗ ꯒꯥꯔꯤꯁꯤ ꯊꯤꯐꯝ ꯈꯪꯗ꯭ꯔꯦ ꯁꯨꯃꯥꯏꯅ ꯈꯪꯗꯅ ꯂꯩꯕ ꯃꯤꯀꯨꯞꯁꯤꯗ ꯉꯔꯥꯡꯒꯤ ꯅꯨꯃꯤꯠꯁꯤꯗꯃꯛ ꯈꯪꯍꯧꯗꯅ ꯁꯤꯅꯃꯛ ꯑꯩꯈꯣꯏ ꯂꯧꯕꯨꯛꯇ ꯊꯧꯊꯔꯒ ꯊꯝꯕ ꯑꯦꯛꯇꯤꯚꯥ ꯑꯉꯥꯡꯕ ꯑꯃꯃꯝꯅꯤ ꯉꯔꯥꯡꯁꯤ ꯈꯨꯟꯗꯥꯛꯄꯝ ꯃꯣꯍꯤꯟꯗ꯭ꯔ ꯅ꯭ꯌꯨ ꯄꯥꯕ꯭ꯂꯤꯛ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯑꯣꯖꯥ ꯑꯣꯏꯕꯁꯤꯒꯤ ꯒꯥꯔꯤꯁꯤꯅ ꯉꯔꯥꯡ ꯍꯨꯔꯥꯟꯕꯤꯈ꯭ꯔꯦꯕ ꯍꯥꯏꯔꯤꯕ ꯈꯨꯟꯗꯥꯛꯄꯝ ꯃꯣꯍꯤꯟꯗ꯭ꯔꯒꯤ ꯒꯥꯔꯤ ꯍꯨꯔꯥꯟꯕ ꯃꯤꯁꯤꯗꯤ ꯁꯪꯉꯩ ꯁꯦꯡꯅꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁ ꯃꯦꯝꯕꯔ ꯍꯥꯏꯖꯕ ꯇꯥꯔꯦ ꯄꯨꯛꯇꯝꯒꯤ ꯈꯝꯕꯅ ꯃꯤꯑꯣꯏꯁꯤꯒꯤ ꯃꯁꯛ ꯈꯪꯉꯤ ꯑꯗꯨꯒ ꯃꯥꯒꯤ ꯂꯩꯐꯝ ꯃꯥꯒꯤ ꯂꯩꯀꯥꯏꯗꯤ ꯑꯩꯈꯣꯏ ꯁꯪꯉꯩ ꯁꯦꯡꯅ ꯈꯪꯗꯦ ꯃꯥꯁꯤ ꯀꯩꯅꯣ ꯃꯇꯝ ꯌꯥꯝ ꯃꯨꯟꯅ ꯈꯪꯉꯤ ꯃꯥꯁꯤ ꯑꯦꯅꯤꯋꯦꯌꯔ ꯃꯥꯕꯨ ꯎꯕ ꯃꯐꯝꯗ ꯑꯩꯅ ꯇꯣꯏꯅ ꯁꯛ ꯇꯥꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯃꯥꯅ ꯋꯤꯠꯅꯦꯁ ꯑꯃ ꯑꯣꯏꯅ ꯄꯤꯔꯦꯕ ꯌꯥꯔꯒꯗꯤ ꯒꯥꯔꯤꯁꯤꯕꯨ ꯂꯧꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯆꯣꯞꯄ ꯅꯪꯅꯗ꯭ꯔꯤꯉꯩ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯐꯥꯔꯒ ꯁꯣꯝꯗ ꯑꯋꯥꯕ ꯄꯤꯗ꯭ꯔꯤꯉꯩ ꯃꯤꯀꯨꯞꯁꯤꯗ ꯏꯁꯥꯅ ꯁꯔꯦꯟꯗꯔ ꯇꯧꯕꯤꯔꯒ ꯒꯥꯔꯤꯁꯤ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯂꯧꯔꯤꯕ ꯖꯒꯥꯁꯤ ꯊꯝꯕꯤꯔꯝꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯍꯥꯏꯔꯤꯕ ꯈꯨꯟꯗꯥꯛꯄꯝ ꯃꯣꯍꯤꯟꯗ꯭ꯔꯣ ꯁ꯭ꯀꯨꯜ ꯃꯅꯤꯡꯗ ꯂꯩꯕꯁꯤꯒꯤ ꯌꯨꯝꯗꯨꯕꯨ ꯊꯣꯏꯖꯤꯜꯂꯒ ꯊꯝꯕꯤꯔꯝꯒꯦꯔꯥ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛꯇꯪ ꯇꯧꯕꯤꯔꯒꯗꯤ ꯍꯥꯏꯔꯤꯕ ꯒꯥꯔꯤꯁꯤꯕꯨ ꯅꯨꯡꯁꯤꯅ ꯂꯧꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯕꯨ ꯃꯈꯩ ꯂꯩꯅ ꯊꯥꯒꯠꯆꯅꯤ ꯍꯥꯏꯔꯤꯕ ꯒꯥꯔꯤꯁꯤꯒꯤ ꯃꯅꯨꯡꯗ ꯂꯨꯄꯥ 3,000 ꯑꯃꯁꯨ ꯌꯥꯎꯈꯤꯕꯅꯤ 3,000ꯗ ꯂꯧꯊꯣꯛꯄꯤꯔꯒ ꯑꯗꯣꯝꯒꯤ ꯈꯨꯠꯁꯥ ꯑꯣꯏꯕꯤꯍꯧꯔꯣ ꯑꯗꯨꯒ ꯒꯥꯔꯤꯗꯨꯃꯇꯪꯗꯤ ꯍꯥꯏꯔꯤꯕ ꯈꯨꯟꯗꯥꯛꯄꯝ ꯃꯣꯍꯤꯟꯗ꯭ꯔꯣꯁꯤꯗ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯅꯒ ꯚꯤꯗꯤꯑꯣꯁꯤꯕꯨ ꯇꯥꯕꯤꯔꯝꯃꯒꯗꯤ ꯗꯥꯏꯃꯟ ꯇꯤꯚꯤꯕꯨ ꯇꯥꯕꯤꯔꯝꯃꯒꯗꯤ ꯅꯨꯡꯁꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗꯨꯗ ꯔꯤꯀ꯭ꯋꯦꯁ ꯑꯃꯇꯪ ꯇꯧꯖꯔꯤ ꯁꯥꯔ ꯊꯦꯡꯛ ꯌꯨ ꯑꯣꯖꯥ ꯂꯣꯏꯕꯤꯔꯕꯣ ꯌꯥꯖꯔꯦ ꯑꯣꯖꯥ ꯁꯣꯏꯗꯅ ꯐꯪꯕ ꯑꯣꯏꯁꯅꯨ ꯊꯦꯡꯛ ꯌꯨ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯑꯣꯖꯥ ꯂꯝꯗꯝ ꯑꯁꯤꯗ ꯌꯥꯝ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦ ꯃꯐꯝꯗ ꯑꯣꯖꯥ ꯍꯣꯏꯒꯤ ꯖꯒꯥ ꯈꯛꯇꯗ ꯅꯠꯇꯅ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯀꯌꯥꯗ ꯒꯥꯔꯤ ꯃꯥꯡꯕꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤ ꯂꯦꯞꯇꯅ ꯇꯥꯔꯤ ꯑꯗꯨꯒ ꯐꯥꯔꯦ ꯁꯤꯃꯗꯤ ꯃꯤꯁꯦ ꯃꯁꯛ ꯈꯪꯅ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯝ ꯃꯥꯡꯈꯤꯕ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯒꯤ ꯐꯨꯇꯦꯖ ꯎꯔꯁꯨ ꯃꯤꯁꯤꯗꯤ ꯃꯁꯛ ꯈꯪꯉꯕ ꯑꯗꯨ ꯐꯥꯕꯗꯤ ꯉꯝꯗ꯭ꯔꯤꯔꯥ ꯀꯔꯤꯅꯣ ꯄꯨꯊꯣꯔꯛꯇ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯒꯥꯔꯤꯁꯦ ꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯅ ꯍꯨꯔꯥꯜꯂꯝꯃꯤ ꯒꯥꯔꯤꯁꯦ ꯄꯥꯛꯅ ꯇꯥꯗ꯭ꯔꯤ ꯑꯗꯨꯝ ꯇꯥꯔꯝꯕꯁꯨ ꯌꯥꯔꯦ ꯑꯩꯅ ꯇꯥꯗꯕ ꯈꯪꯗꯕ ꯑꯣꯏꯔꯝꯕꯩꯗꯤ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯑꯣꯖꯥ ꯑꯗꯨꯝ ꯍꯥꯏꯕ ꯇꯥꯏ ꯑꯗꯨꯝ ꯁꯣꯏꯗꯅ ꯐꯪꯕꯁꯨ ꯑꯣꯏꯖꯅꯨ ꯒꯥꯔꯤꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯥꯏꯗ ꯃꯥꯡꯈ꯭ꯔꯤꯕ ꯈꯣꯠꯈ꯭ꯔꯤꯕ ꯃꯌꯥꯝꯁꯦ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯂꯩꯅ ꯑꯗꯨꯝ ꯒꯥꯔꯤꯁꯦ ꯐꯪꯒꯟꯗꯦ ꯍꯥꯏꯇꯥꯔꯦ ꯃꯥꯡꯈ꯭ꯔꯗꯤ ꯑꯗꯨꯝ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯝ ꯐꯪꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯈꯤꯇꯪ ꯆꯦꯛꯁꯤꯟꯅ ꯍꯥꯏꯕ ꯇꯥꯔꯦ ꯊꯝꯕꯅ ꯐꯔꯦ ꯑꯩꯈꯣꯏ ꯏꯁꯥꯅ ꯆꯦꯛꯁꯤꯜꯂꯁꯤ ꯏꯁꯥꯅ ꯆꯦꯛꯁꯤꯟꯗ꯭ꯔꯗꯤ ꯃꯁꯤ ꯑꯗꯨꯝ ꯇꯣꯏꯅ ꯑꯗꯨꯝ ꯊꯣꯛꯂꯛꯈꯤꯅꯤ ꯂꯝꯗꯝ ꯑꯁꯤꯗ ꯍꯨꯔꯥꯟ ꯆꯤꯟꯊꯤꯒꯤ ꯊꯕꯛꯁꯦ ꯍꯥꯏꯕ ꯇꯥꯔꯦ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯈꯥ ꯆꯠꯊꯖꯔꯛꯄ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ ꯍꯜꯂꯣ ꯑꯣꯖꯥꯒꯤ ꯚꯣꯀꯦꯜꯁꯦ ꯌꯥꯝꯅ ꯁꯦꯡꯗ꯭ꯔꯦ ꯂꯥꯎꯗ ꯁ꯭ꯄꯤꯀꯔ ꯊꯥꯕꯤꯔꯒꯗꯤ ꯉꯥꯛꯇꯪ ꯃꯨꯊꯠꯄꯤꯌꯨ ꯑꯣꯖꯥ ꯑꯗꯣ ꯈꯤꯇꯪ ꯊꯥꯕꯤꯔꯛꯑꯣ ꯑꯗꯨꯒ ꯐꯣꯟ ꯇꯧꯖꯔꯛꯄꯁꯦ ꯄꯟꯖꯥꯕꯇꯒꯤ ꯁꯦꯛꯁꯄꯤꯌꯔ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯅꯥꯎꯂꯦꯟꯒꯤꯁꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯍꯥꯟꯕꯗ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇꯒꯤ ꯍꯥꯏꯇꯥꯔꯦ ꯁꯦꯠꯇꯨꯅ ꯄꯨꯕꯤꯈ꯭ꯔꯕ ꯊꯋꯥꯏ ꯍꯛꯆꯥꯡ ꯑꯁꯤꯗꯤ ꯌꯧꯔꯛꯂꯕꯅꯤ ꯌꯧꯁꯨ ꯌꯧꯕ ꯌꯨꯝꯗ ꯌꯧꯔꯝꯃꯅꯤ ꯑꯩꯅ ꯊꯥꯖꯕ ꯊꯝꯃꯦ ꯏꯝꯐꯥꯜ ꯑꯦꯌꯥꯔꯄꯣꯔꯠ ꯐꯥꯎꯗꯤ ꯌꯧꯔꯛꯈ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯌꯥꯝꯗ ꯊꯝꯖꯅꯤꯡꯉꯕꯗꯤ ꯉꯔꯥꯡꯁꯨ ꯑꯗꯨꯝ ꯊꯝꯖꯕꯗꯨꯅꯤ ꯉꯁꯥꯏ ꯀꯣꯂꯔ ꯏꯆꯦ ꯑꯃꯁꯨ ꯇꯧꯔꯛꯑꯝꯃꯦ ꯂꯥꯟꯃꯤ ꯍꯥꯏꯕ ꯂꯥꯟꯃꯤ ꯑꯩꯈꯣꯏꯁꯦ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯀꯠꯊꯣꯛꯄꯗ ꯌꯥꯔꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯋꯥꯁꯛ ꯂꯧꯈ꯭ꯔꯕ ꯑꯃꯈꯛꯅꯦ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇꯕꯗꯤ ꯑꯗꯣꯝꯒꯤ ꯊꯃꯣꯏꯗ ꯐꯥꯎꯕꯤꯔꯝꯒꯅꯤ ꯑꯗꯨꯕꯨ ꯆꯥꯎꯊꯣꯛꯆꯩ ꯍꯥꯏꯇꯥꯔꯦ ꯏꯅꯥꯎꯗꯨꯒꯤꯗꯃꯛꯇ ꯍꯥꯏꯖꯅꯤꯡꯕ ꯋꯥꯐꯝꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯇ ꯑꯩꯈꯣꯏꯒꯤꯗ ꯊꯣꯛꯏꯁꯤꯁꯨ ꯂꯥꯟꯅꯦꯕ ꯑꯗꯨꯒ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯔꯣꯕꯤꯟꯅ ꯊꯝꯂꯛꯄ ꯋꯥꯐꯝꯅꯦ ꯑꯩꯅ ꯄꯜꯂꯛꯀꯗꯣꯏꯁꯤꯅ ꯏꯅꯥꯎ ꯂꯩꯈꯤꯗ꯭ꯔꯕ ꯊꯋꯥꯏꯗꯨꯒꯤ ꯍꯛꯆꯥꯡꯗꯨꯗ ꯌꯨꯝꯗꯨꯗ ꯂꯥꯛꯑꯒ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯌꯥꯝ ꯑꯃ ꯎꯠꯄꯤꯔꯦꯕ ꯑꯆꯧ ꯑꯁꯥꯡꯁꯤꯡ ꯆꯥꯎꯊꯣꯛ ꯂꯦꯝꯃꯦ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯕꯨ ꯏꯌꯥꯝꯕ ꯔꯣꯕꯤꯟꯒꯤ ꯊꯃꯣꯏꯗ ꯇꯥꯕꯗ ꯑꯩꯈꯣꯏꯒꯤꯗ ꯇꯧꯈꯤꯕ ꯃꯌꯥꯝꯗꯨꯗꯗꯤ ꯂꯩꯈ꯭ꯔꯤꯕ ꯄꯨꯂꯤꯁ ꯂꯩꯈꯤꯗ꯭ꯔꯤꯕ ꯑꯇꯩ ꯑꯩꯈꯣꯏ ꯈꯨꯟꯉꯥꯛꯄ ꯃꯌꯥꯝ ꯑꯃ ꯂꯩꯈꯤꯗꯕꯗꯨꯗ ꯂꯥꯛꯑꯒ ꯁꯦꯒ ꯃꯥꯏꯒ ꯇꯥꯟꯅꯕꯤꯗꯦ ꯍꯥꯏꯕ ꯅꯤꯟꯗꯥ ꯑꯃ ꯇꯧꯔꯦ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯔꯛꯑꯦ ꯃꯁꯤ ꯆꯨꯝꯃꯦꯕ ꯀꯩꯒꯨꯝꯕ ꯃꯇꯝꯗꯨꯗ ꯇꯧꯕ ꯉꯝꯈꯤꯗ꯭ꯔꯤꯗꯨꯗꯤ ꯃꯅꯤꯄꯨꯔꯗ ꯏꯔꯥꯡꯗꯣ ꯌꯥꯝꯅ ꯀꯟꯈꯤꯕ ꯑꯣꯏꯕ ꯍꯧꯖꯤꯛꯁꯤꯅ ꯏꯔꯥꯡꯗꯤ ꯀꯟꯗꯕ ꯃꯥꯟꯍꯜꯂꯒ ꯅꯝꯊꯜꯂꯒ ꯊꯝꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯉꯝ ꯑꯊꯧꯁꯤꯡꯅ ꯂꯥꯛꯑꯒ ꯇꯨꯡꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯕꯅꯤ ꯏꯌꯥꯝꯕ ꯔꯣꯕꯤꯟꯅ ꯄꯦꯟꯗꯕ ꯊꯝꯖꯔꯛꯄꯗꯣ ꯊꯝꯐꯝꯁꯨ ꯊꯣꯛꯏ ꯑꯩꯐꯥꯎꯁꯨ ꯈꯜꯂꯝꯃꯦꯕ ꯃꯇꯝꯗꯨꯗ ꯑꯆꯧꯕ ꯂꯩꯈꯤꯗꯕ ꯃꯌꯥꯝꯗꯨꯗ ꯆꯠꯂꯒ ꯄꯨꯂꯤꯁꯀꯤ ꯃꯌꯨꯝꯗꯨꯗꯩꯗ ꯆꯠꯂꯒ ꯀꯃꯥꯟꯗꯣꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯗꯤ ꯑꯩ ꯑꯝꯇ ꯎꯖꯈꯤꯗꯦ ꯍꯥꯏꯇꯥꯔꯦ ꯑꯩ ꯏꯪꯂꯤꯁꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯈꯨꯊꯥꯡꯗꯗꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃ ꯊꯝꯃꯛꯑꯦ ꯑꯗꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯅ ꯊꯝꯖꯅꯤꯡꯕꯁꯤ
ꯑꯩꯈꯣꯏ ꯆꯠꯈ꯭ꯔꯦ ꯊꯋꯥꯏ ꯃꯍꯥꯛꯁꯨ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯗ ꯑꯋꯥꯕ ꯏꯃꯨꯡ ꯃꯅꯨꯡꯗ ꯇꯥꯍꯧꯋꯦꯕ ꯃꯅꯥꯎꯄꯥ ꯑꯃꯁꯨ ꯂꯩꯍꯧꯔꯤ ꯑꯗꯨꯅ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯍꯧꯖꯤꯛꯀꯤ 2 ꯅꯠꯇ꯭ꯔꯒ 3ꯗꯒꯤ ꯍꯦꯟꯗꯕꯒꯤ ꯊꯕꯛꯁꯤꯃ ꯇꯣꯛꯄꯤꯔꯣ ꯀꯔꯤꯒꯨꯝꯕ ꯃꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯗ 4 ꯅꯠꯇ꯭ꯔꯒ 5 ꯑꯩꯒꯤ ꯃꯇꯝ ꯏꯌꯥꯝꯕꯒꯤ ꯃꯇꯝꯗ ꯁꯨꯔꯝꯕ ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎꯗ ꯁꯨꯔꯤꯕ ꯁꯨꯃꯥꯏꯅ ꯁꯨꯕꯗ ꯑꯩ ꯑꯃ ꯆꯠꯈꯤꯕꯗ ꯃꯃꯥ ꯃꯄꯥꯗ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯒꯅꯤ ꯑꯗꯨꯕꯨ ꯀꯩꯁꯨ ꯅꯤꯉꯝꯗꯕ ꯅꯤꯟꯗꯥ ꯇꯧꯔꯣꯏ ꯍꯥꯏꯇꯥꯔꯦ 2 ꯈꯛꯇꯗ ꯑꯃ ꯁꯦꯠꯇꯅ ꯄꯨꯕꯤꯔꯣꯏꯗ ꯑꯃꯈꯛꯇꯪ ꯑꯣꯏꯔꯝꯃꯒꯗꯤ ꯃꯥꯒꯤ ꯆꯥꯔꯣꯟ ꯁꯨꯔꯣꯟ ꯍꯥꯏꯕꯗꯨ ꯃꯨꯠꯀꯗꯧꯔꯤꯕꯅꯦꯕ ꯑꯗꯨꯅ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯃꯔꯨꯑꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯕꯤꯒꯗꯕꯗꯤ 2 ꯅꯠꯇ꯭ꯔꯒ 3ꯗꯒꯤ ꯍꯦꯜꯂꯔꯣꯏꯁꯤ ꯍꯥꯏꯕ ꯇꯣꯛꯄꯤꯔꯒ 2ꯗꯒꯤ ꯍꯦꯟꯗꯕꯤꯗ 3ꯐꯥꯎꯗꯤ ꯁꯨꯍꯟꯕꯗꯤ ꯀꯔꯤ ꯀꯥꯏ ꯍꯥꯏꯕꯁꯦ ꯑꯩ ꯏꯅꯥꯎ ꯑꯣꯂꯦꯟꯗꯒꯤ ꯆꯤꯡꯁꯤꯟꯖꯔꯒ ꯏꯅꯥꯎ ꯑꯣꯂꯦꯟꯒꯤ ꯀꯣꯃꯦꯟ ꯑꯝꯇꯪ ꯁꯣꯏ ꯇꯥꯖꯅꯤꯡꯉꯤ ꯅꯣꯡꯄꯨꯒꯤ ꯏꯀꯥꯏ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯌꯥꯝꯕꯒꯤ ꯑꯗꯨꯝ ꯁꯄ꯭ꯂꯤꯃꯦꯟ ꯑꯣꯏꯅ ꯍꯥꯏꯕ ꯇꯥꯔꯦ ꯂꯝꯗꯝꯁꯤ ꯑꯩꯈꯣꯏꯒꯤ ꯄꯣꯄꯨꯂꯦꯁꯟꯁꯦ ꯑꯗꯨꯝ ꯍꯦꯟꯒꯠꯂꯝꯕ ꯑꯃꯗꯤ ꯃꯊꯧ ꯇꯥꯏ ꯑꯗꯨꯝ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯝ 2-3 ꯁꯨꯍꯟꯕ ꯑꯗꯨꯝ ꯑꯩꯈꯣꯏ ꯄꯣꯄꯨꯂꯦꯁꯟ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯠꯅꯕꯤ ꯑꯃꯗꯤ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯂꯝꯗꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯗꯨꯝ ꯑꯉꯥꯡꯁꯦ ꯌꯥꯝꯗꯅꯕ ꯑꯗꯨꯝ ꯍꯣꯠꯅꯔ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤ ꯁꯦꯝꯕꯗ ꯋꯥꯒꯅꯤ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯃꯦꯟꯇꯥꯂꯤꯇꯤ ꯑꯃ ꯑꯩꯈꯣꯏꯒꯤ ꯀꯣꯛꯁꯤꯗ ꯂꯣꯏ ꯆꯨꯅ ꯂꯩꯔꯦ ꯑꯗꯨ ꯃꯁꯤ ꯌꯥꯔꯤꯃꯈꯩꯗꯤ ꯇꯣꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯄꯣꯄꯨꯂꯦꯁꯟꯁꯦ ꯋꯥꯡꯈꯠꯂꯛꯅꯕ ꯑꯗꯨꯝ ꯍꯣꯠꯅꯃꯤꯟꯅꯕ ꯑꯃꯗꯤ ꯃꯊꯧ ꯇꯥꯏ ꯊꯦꯡꯛ ꯌꯨ ꯏꯌꯥꯝꯕ ꯃꯈꯥ ꯆꯠꯊꯖꯔꯛꯄ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯑꯗꯨꯝ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ ꯍꯜꯂꯣ ꯅꯥꯀꯟꯗꯒꯤ ꯔꯦꯗꯤꯑꯣꯗꯣ ꯉꯥꯛꯇꯪ ꯂꯩꯊꯕꯤꯌꯨ ꯅꯥꯀꯟꯗꯒꯤ ꯔꯦꯗꯤꯑꯣꯗꯣ ꯉꯥꯛꯇꯪ ꯂꯩꯊꯕꯤꯌꯨ ꯑꯣꯖꯥ ꯂꯩꯊꯕꯤꯔꯕꯣ ꯑꯣꯖꯥ ꯍꯜꯂꯣ ꯃꯤꯡ ꯑꯣꯖꯥ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯤꯡꯒ ꯂꯩꯐꯝꯒ ꯇꯥꯛꯄꯤꯌꯨ ꯏꯆꯥ ꯏꯕꯨꯡꯉꯣ ꯑꯩ ꯆꯔꯥꯡꯄꯥꯠꯇꯒꯤ ꯏꯃꯥ ꯅꯃꯥ ꯀꯨꯟꯖꯝꯅꯤꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯃꯥ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯀꯔꯤ ꯋꯥꯐꯝ ꯊꯝꯕꯤꯒꯅꯤ ꯉꯁꯤꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯊꯧꯔꯝ ꯑꯁꯤꯗ ꯃꯦꯗꯥꯝ ꯏꯃꯥꯅ ꯍꯥꯏꯅꯤꯡꯕꯁꯦ ꯍꯣꯏ ꯀꯣꯂꯔ ꯃꯌꯥꯝꯅꯁꯨ ꯉꯁꯤꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯐꯣꯡꯗꯣꯛꯅꯔꯛꯑꯦ ꯑꯗꯣ ꯏꯃꯥꯁꯨ ꯑꯍꯜ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯣ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔꯗ ꯍꯧꯈꯤꯕꯗꯁꯨ ꯂꯥꯟꯗꯁꯨ ꯃꯌꯥꯝ ꯏꯆꯥꯁꯤꯡ ꯃꯌꯥꯝ ꯑꯃꯁꯨ ꯊꯣꯛꯈ꯭ꯔꯦ ꯂꯩꯈꯤꯗ꯭ꯔꯦ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯑꯗꯣ ꯄꯨꯝꯅꯃꯛꯇꯣ ꯂꯣꯏꯅꯃꯛꯁꯦ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯄꯦꯟꯗꯦ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯏꯆꯥꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯗꯣ ꯍꯟꯗꯛꯀꯤ ꯃꯥꯗꯔ ꯗꯦ ꯅꯨꯃꯤꯠꯇ ꯏꯆꯥꯅ ꯅꯨꯡꯗꯥꯡ ꯆꯥꯛ ꯆꯥꯕ ꯃꯇꯝꯗ ꯏꯃꯥ ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯏꯔꯒ ꯏꯃꯥ ꯉꯁꯤꯗꯤ ꯃꯥꯗꯔ ꯗꯦꯅꯤ ꯍꯥꯏꯅ ꯃꯥꯅ ꯆꯥꯗ꯭ꯔꯤꯉꯩꯗ ꯏꯃꯥꯗ ꯆꯥꯛ ꯆꯥꯈꯣꯝ ꯑꯃ ꯏꯟꯕꯤꯕ ꯑꯗ ꯄꯨꯛꯅꯤꯡꯁꯦ ꯀꯌꯥꯝ ꯅꯨꯡꯉꯥꯏ ꯀꯌꯥꯝ ꯍꯔꯥꯎꯏ ꯅꯨꯃꯤꯠꯇꯨꯗꯁꯨ ꯏꯃꯥꯅ ꯈꯣꯔꯁꯥ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯅ ꯃꯥꯅ ꯄꯩꯁꯥ ꯈꯔꯁꯨ ꯄꯤ ꯑꯗꯨꯝ ꯍꯥꯏꯅ ꯂꯩꯈꯤꯗ꯭ꯔꯤꯕ ꯏꯆꯥꯁꯤꯡꯁꯦ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯇꯅ ꯏꯃꯥ ꯍꯥꯏꯅ ꯀꯧꯔꯔꯣꯏ ꯃꯃꯥꯅꯁꯨ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯍꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯋꯥꯇꯥꯏ ꯁꯥꯟꯅꯕꯁꯨ ꯑꯃꯨꯛ ꯍꯟꯅꯁꯨ ꯐꯪꯉꯔꯣꯏ ꯑꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯌꯥꯝꯅ ꯄꯦꯟꯗꯕꯗꯣ ꯏꯃꯥꯅ ꯁꯨꯝ ꯅꯤꯡꯁꯤꯡꯗꯅ ꯁꯨꯝ ꯅꯨꯡꯁꯤꯗꯅ ꯑꯗꯨꯝ ꯄꯨꯡꯒꯤ ꯋꯥꯔꯣꯝꯗ ꯐꯣꯡꯗꯣꯛꯅ ꯇꯧꯖꯔꯛꯄꯅꯤ ꯏꯆꯥꯁꯤꯡꯁꯨ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯏꯃꯥꯈꯣꯏ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯕꯤꯔꯣ ꯍꯥꯏꯅ ꯏꯃꯥꯅ ꯑꯗꯨꯝ ꯊꯥꯒꯠꯆꯅꯤꯡꯗꯅ ꯇꯧꯔꯛꯄꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯃꯥꯁꯤꯡꯒꯤ ꯕꯣꯔꯗꯒꯤ ꯂꯦꯞꯅꯕ ꯐꯪꯕ ꯑꯣꯏꯖꯒꯦ ꯂꯦꯞꯇꯅ ꯑꯗꯨꯝ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯅꯨꯡꯉꯥꯏꯕ ꯑꯗꯨꯝ ꯁꯟꯗꯣꯔꯛꯅꯕ ꯍꯣꯠꯅꯖꯒꯦ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯝꯕ ꯏꯃꯥꯁꯨ ꯑꯗꯨꯝ ꯔꯦꯗꯤꯑꯣꯁꯦ ꯑꯩꯗꯤ ꯑꯗꯨꯝ ꯀꯣꯟꯅꯗꯔꯒ ꯂꯩꯔꯕꯅꯤ ꯑꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯑꯩꯈꯣꯏ ꯏꯃꯥꯁꯨ ꯇꯥꯖꯔꯤ ꯑꯗ ꯇꯧꯔꯛꯄꯗ ꯏꯆꯥꯁꯤꯡꯁꯨ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯌꯨ ꯍꯥꯏꯔꯒ ꯊꯝꯖꯔꯒꯦ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯝꯕ ꯊꯦꯡꯛ ꯌꯨ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯁꯤꯖꯤꯟꯅꯖꯕ ꯅꯝꯕꯔ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜꯗ 2001 ꯂꯣꯏꯕ ꯅꯝꯕꯔ ꯑꯗꯨꯗ ꯀꯣꯜ ꯇꯧꯁꯟꯕꯤꯗꯅꯕ ꯅꯤꯡꯁꯤꯡꯖꯒꯦ ꯑꯩꯈꯣꯏꯒꯤ ꯁꯤꯖꯤꯟꯅꯖꯔꯤꯕ ꯅꯝꯕꯔ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯊꯧꯔꯝ ꯑꯁꯤꯗ ꯁ꯭ꯀ꯭ꯔꯤꯟꯗꯁꯨ ꯂꯩꯖꯔꯦ 7005707808 ꯑꯃꯨꯛꯀ ꯍꯟꯅ 7005707808 ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯀꯣꯜ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯁꯔ ꯑꯥꯎꯠ ꯑꯣꯐ ꯁ꯭ꯇꯦꯁꯟ ꯑꯣꯏꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯗꯨꯗ ꯀꯣꯜ ꯇꯧꯁꯟꯕꯤꯒꯅꯨ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯊꯧꯔꯝ ꯑꯁꯤꯗ ꯑꯃꯨꯛꯀ ꯍꯟꯅ ꯅꯤꯡꯁꯤꯡꯖꯔꯤ ꯁꯤꯖꯤꯟꯅꯖꯔꯤꯕ ꯅꯝꯕꯔ 7005707808 ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯀꯣꯜ ꯇꯧꯕꯤꯗꯨꯅ ꯉꯁꯤꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯜꯂꯣ ꯍꯜꯂꯣ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯦꯗꯥꯝ ꯃꯤꯡꯒ ꯂꯩꯐꯝꯒ ꯇꯥꯛꯄꯤꯌꯨ ꯍꯜꯂꯣ ꯁꯥꯔ
ꯁꯥꯔ ꯑꯃꯗꯤ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯗꯥꯏꯃꯟ ꯇꯤꯚꯤ ꯌꯦꯡꯕꯤꯔꯤꯕ ꯋꯥꯍꯪ ꯔꯦꯗꯤꯑꯣ ꯇꯥꯕꯤꯔꯤꯕ ꯌꯨꯇꯨꯕꯇ ꯆꯪꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯗꯥ ꯁꯃꯣꯝꯅ ꯀꯣꯛꯅꯣꯏꯅ ꯈꯨꯔꯨꯝꯖꯔꯤ ꯀꯥꯏꯕꯤꯔꯤ ꯁꯥꯔ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝ ꯁꯔꯨ ꯌꯥꯕꯤꯔꯛꯄ ꯁꯥꯔꯕꯨ ꯁꯥꯔꯅ ꯗꯥꯏꯃꯟ ꯇꯤꯚꯤꯗ ꯄꯨꯛꯅꯤꯡ ꯋꯥꯔꯣꯜꯗ ꯐꯝꯕꯤꯔꯛꯄꯗ ꯇꯧꯒꯦ ꯈꯟꯅ ꯂꯩꯕꯗꯨꯗ ꯍꯟꯗꯛꯇꯤ ꯊꯕꯛ ꯌꯥꯝ ꯆꯤꯟꯕꯦ ꯉꯁꯤꯗꯤ ꯁꯥꯔꯒ ꯐꯪꯖꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯁꯥꯔ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯊꯧꯔꯝ ꯁꯔꯨ ꯌꯥꯕꯤꯔꯛꯄ ꯀꯔꯤ ꯋꯥꯐꯝ ꯊꯝꯕꯤꯒꯅꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯊꯧꯔꯝ ꯑꯁꯤꯗ ꯁꯥꯔꯅ ꯐꯝꯕꯤꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯍꯥꯟꯕꯅꯤꯀꯣ ꯁꯥꯔ ꯑꯗꯣ ꯅꯍꯥꯟ ꯑꯩꯅ ꯁꯥꯔꯒꯤ ꯂꯤꯂꯥ ꯑꯩꯈꯣꯏꯒꯤ ꯅꯤꯉꯣꯜ ꯃꯋꯥ ꯍꯥꯏꯕ ꯂꯤꯂꯥꯗꯣ ꯁꯥꯔꯅ ꯇꯧꯕꯗꯣ ꯑꯗꯨ ꯌꯦꯡꯖꯔꯨꯔꯦ ꯒꯣꯕꯤꯟꯗꯒꯔꯥꯝꯗ ꯒꯣꯕꯤꯟꯗꯒꯔꯥꯝ ꯈꯨꯂꯦꯝꯗꯤꯡꯒꯤ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯂꯤꯂꯥꯗꯣ ꯑꯗꯨ ꯁꯥꯔ ꯃꯦꯁꯦꯖꯇꯨꯁꯨ ꯌꯥꯝ ꯐꯖꯩꯌꯦ ꯁꯥꯔꯅ ꯄꯤ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯑꯗꯨꯝ ꯆꯥꯟꯅꯕ ꯃꯦꯁꯦꯖꯅꯤ ꯑꯗꯨꯒ ꯁꯥꯔ ꯍꯣꯏꯒꯤ ꯑꯗꯨꯒꯤ ꯇꯤꯝꯗꯨꯗ ꯌꯥꯎꯔꯤꯕ ꯃꯤꯁꯤꯡꯗꯣ ꯑꯌꯥꯝꯕ ꯃꯤꯁꯦ ꯃꯁꯛ ꯃꯇꯧ ꯂꯣꯏ ꯐꯖꯩ ꯌꯥꯝꯅꯁꯨ ꯅꯥꯜꯂꯦ ꯂꯤꯂꯥꯗꯨꯗ ꯃꯣꯏꯒꯤ ꯗ꯭ꯔꯦꯁ ꯂꯣꯏꯅꯃꯛ ꯅꯥꯜꯂꯦ ꯃꯤꯁꯤꯡꯗꯣ ꯑꯗꯨ ꯅꯨꯃꯤꯠꯇꯨꯗ ꯁꯥꯔꯒꯤ ꯀꯨꯆꯨꯁꯦ ꯀꯌꯥꯝ ꯐꯖꯩ ꯁꯥꯔꯁꯦ ꯐꯖꯕꯁꯤ ꯀꯩꯅꯣꯅꯦ ꯗ꯭ꯔꯦꯁꯇꯨꯒ ꯌꯥꯝ ꯃꯦꯆꯤꯡ ꯆꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯊꯦꯡꯛ ꯌꯨ ꯃꯦꯗꯥꯝ ꯑꯩꯈꯣꯏ ꯁꯥꯔ ꯊꯥꯒꯠꯄꯤꯔꯛꯄ ꯌꯥꯝ ꯐꯖꯩ ꯍꯥꯏꯕ ꯅꯪꯍꯧꯗ꯭ꯔꯦ ꯄꯩꯁꯥꯗꯪ ꯊꯥꯔꯒ ꯁꯥꯔ ꯎꯅꯕꯒꯤ ꯇꯥꯟꯖꯥꯁꯨ ꯐꯪꯍꯧꯗ꯭ꯔꯦ ꯑꯗꯩ ꯁꯥꯔꯅ ꯍꯥꯏꯕꯤꯕ ꯑꯃꯈꯛ ꯂꯩꯌꯦ ꯁꯨꯃꯥꯏꯅ ꯂꯤꯂꯥ ꯇꯧꯔꯤꯉꯩꯗ ꯐꯤ ꯁꯦꯠꯂꯤꯉꯩꯗ ꯂꯤꯂꯥꯒꯤ ꯀꯩꯅꯣ ꯇꯧꯒꯗꯕ ꯃꯌꯥꯝꯗꯣ ꯇꯧꯔꯤꯉꯩꯗ ꯎꯅꯕꯗꯣ ꯌꯥꯝ ꯐꯔꯛ ꯇꯥꯏ ꯍꯥꯏꯗꯅ ꯑꯗꯣ ꯑꯩ ꯁꯥꯔ ꯑꯣꯏꯅꯗ ꯏꯟꯚꯥꯏꯠ ꯑꯝꯇꯪ ꯄꯤꯖꯍꯧꯒꯦ ꯇꯧꯕꯗꯨꯁꯨ ꯁꯥꯔꯒ ꯆꯪꯕꯗꯣ ꯐꯔꯛ ꯇꯥꯕꯗꯒꯤ ꯑꯩ ꯆꯪꯖꯍꯧꯗ꯭ꯔꯦ ꯑꯗꯨꯒꯤꯁꯨ ꯉꯥꯛꯄꯤꯒꯅꯤ ꯑꯗꯨ ꯁꯥꯔꯗꯣ ꯌꯥꯝ ꯐꯖꯩ ꯍꯥꯏꯗꯅ ꯑꯩꯅ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜꯗ ꯃꯤꯌꯥꯝꯗ ꯑꯗꯨꯝ ꯈꯪꯍꯟꯖꯔꯛꯏꯌꯦ ꯂꯤꯂꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩꯌꯦ ꯁꯥꯔ ꯌꯥꯝ ꯊꯦꯡꯛ ꯌꯨ ꯃꯦꯗꯥꯝ ꯁꯥꯔ ꯑꯗꯨ ꯊꯥꯒꯠꯄꯤꯔꯛꯄ ꯃꯇꯨꯡꯗꯁꯨ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯑꯃꯨꯛ ꯁꯦꯝꯇꯣꯛꯑꯒ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯛꯈꯤꯅꯤ ꯐꯖꯔꯛꯈꯤꯅꯤ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯊꯥꯖꯕ ꯂꯩ ꯑꯗꯨꯒꯤ ꯃꯇꯨꯡꯗꯁꯨ ꯑꯗꯨꯝ ꯍꯟꯅ ꯍꯟꯅ ꯌꯦꯡꯖꯈꯤꯅꯤ ꯁꯥꯔꯅ ꯄꯨꯛꯅꯤꯡ ꯋꯥꯔꯣꯜꯗ ꯐꯝꯕꯤꯔꯛꯄꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯉꯥꯏꯖꯩ ꯁꯥꯔꯕꯨꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯃꯦꯗꯥꯝ ꯑꯇꯩ ꯑꯇꯩ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇꯁꯨ ꯑꯗꯨ ꯍꯥꯏꯖꯅꯤꯡꯕ ꯑꯃꯅ ꯁꯥꯔꯁꯦ ꯍꯧꯖꯤꯛ ꯏꯁꯩ ꯑꯣꯏꯅ ꯑꯃꯨꯛ ꯆꯠꯂꯕꯔꯣ ꯁ꯭ꯇꯦꯖ ꯄꯔꯐꯣꯔꯃꯦꯟꯁ ꯇꯧꯔꯕ꯭ꯔꯣ ꯏꯁꯩ ꯆꯠꯄ ꯅꯠꯇꯦ ꯏꯆꯦ ꯃꯦꯗꯥꯝ ꯀꯩꯅꯣ ꯇꯧꯕ ꯏꯆꯜ ꯄꯨꯁꯄꯔꯥꯅꯤ ꯍꯣꯏꯒꯤ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯁꯃꯔꯥꯝ FCꯅ ꯐꯨꯠꯕꯣꯜ ꯇꯣꯔꯅꯥꯃꯦꯟ ꯑꯃ 1 ꯂꯥꯈꯅ ꯋꯤꯟꯅꯔ ꯑꯣꯏꯕ ꯑꯃ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒꯤ ꯊꯧꯔꯝ ꯑꯗꯨꯕꯨ ꯇꯣꯔꯅꯥꯃꯦꯟ ꯑꯗꯨꯕꯨ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯄꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯅꯣꯡꯃꯥꯏꯒꯤ ꯊꯧꯔꯝ ꯑꯃ ꯇꯧꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯗꯨꯗ ꯏꯆꯜ ꯅꯤꯔꯃꯂꯥꯅꯦ ꯑꯩꯅꯦ ꯄꯨꯁꯄꯥꯅꯦ ꯑꯩꯈꯣꯏ ꯏꯁꯩ ꯃꯐꯝ ꯑꯗꯨꯗ ꯑꯦꯡꯀꯔ ꯑꯣꯏꯖꯔꯨꯏ ꯑꯇꯩꯗꯤ ꯆꯠꯇꯦ ꯁꯥꯔꯅ ꯏꯁꯩ ꯁꯛꯕꯤꯔꯛꯄꯗꯣ ꯑꯩ ꯊꯦꯡꯅꯖꯔꯨꯔꯦꯕ ꯁꯥꯔꯒꯤ ꯀꯩꯅꯣꯒꯤ ꯑꯁꯣꯝꯒꯤ ꯀꯣꯔꯤꯌꯥꯒꯤ ꯏꯁꯩ ꯑꯃ ꯂꯩꯕꯗꯣ ꯚꯥꯏꯔꯦꯜ ꯆꯠꯂꯤ ꯏꯁꯩꯗꯣ ꯑꯗꯨꯗꯣ ꯁꯥꯔꯅ ꯁꯛꯄꯗꯣ ꯑꯁ ꯀꯩꯅꯣꯅꯦ ꯁꯥꯔꯗꯨꯕꯨ ꯅꯠꯇ꯭ꯔꯕꯖꯥꯠꯂ ꯃꯁꯛꯇꯤ ꯃꯥꯟꯈ꯭ꯔꯦꯗ ꯈꯜꯂꯒ ꯏꯁꯩꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯅꯤ ꯊꯥꯖꯗꯕ ꯑꯩꯅ ꯄꯩꯁꯥꯗꯣ ꯆꯥꯏꯔꯦ ꯑꯗꯨꯏ ꯃꯈꯥꯗ ꯑꯃꯃꯨꯛ ꯁꯛꯂꯛꯑꯦ ꯁꯥꯔꯗꯣ ꯌꯥꯝ ꯐꯖꯩ ꯑꯗꯨ ꯅꯨꯃꯤꯠꯇ ꯏꯁꯩꯗꯨꯁꯨ ꯑꯩꯅ ꯌꯥꯝ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯁꯥꯔꯅ ꯑꯗꯨꯃꯥꯏꯅ ꯄꯔꯐꯣꯔꯃꯦꯟꯁ ꯐꯨꯜ ꯄꯔꯐꯣꯔꯃꯦꯟꯁꯅꯤ ꯁꯥꯔꯅ ꯇꯧꯕꯤꯕꯗꯣ ꯊꯦꯡꯛ ꯌꯨ ꯃꯦꯗꯥꯝ ꯊꯦꯡꯛ ꯌꯨ ꯃꯤꯌꯥꯝꯗꯨꯁꯨ ꯍꯦꯛꯇ ꯑꯔꯣꯏꯕꯤꯅꯤ ꯅꯨꯃꯤꯠꯇꯨꯗ ꯚꯥꯕꯣꯛ ꯃꯌꯥꯝꯗꯣ ꯐꯖꯅ ꯀ꯭ꯂꯥꯎꯗ ꯑꯣꯏꯕꯩ ꯋꯥꯅꯤ ꯌꯥꯝ ꯐꯖꯩ ꯁꯥꯔ ꯑꯗꯨꯒꯤꯗꯃꯛꯇ ꯃꯊꯪ ꯇꯧꯕꯤꯕ ꯉꯝꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯗꯅ ꯁꯥꯔꯕꯨꯁꯨ ꯆꯠꯂꯤꯕ ꯂꯤꯂꯥ ꯈꯨꯗꯤꯡꯃꯛꯇ ꯁꯣꯏꯗ ꯉꯥꯝꯗꯕ ꯑꯣꯏꯔꯁꯅꯨ ꯁꯥꯔ ꯏꯁꯄꯦꯛꯇ ꯇꯌꯥꯏꯕꯨꯁꯨ ꯑꯗꯨꯒ ꯁꯥꯔꯕꯨ ꯐꯝꯕꯤꯔꯤꯕ ꯁꯥꯔꯕꯨꯁꯨ ꯁꯣꯏꯗ ꯉꯥꯝꯗꯅ ꯑꯗꯨꯒꯨꯝꯕ ꯄꯔꯐꯣꯔꯃꯦꯟꯁꯇꯨ ꯍꯦꯟꯅ ꯄꯤꯕ ꯉꯝꯕ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯁꯥꯔ ꯊꯥꯒꯠꯆꯔꯤ ꯃꯦꯗꯥꯝ ꯊꯧꯔꯝ ꯁꯔꯨ ꯌꯥꯕꯤꯔꯝꯕ ꯊꯝꯖꯔꯦ ꯑꯩꯈꯣꯏꯒꯤ ꯀꯩꯁꯨ ꯍꯩꯕ ꯅꯠꯇꯦ ꯏꯆꯜ ꯑꯅꯤꯒ ꯑꯩꯒ ꯇꯉꯥꯏ ꯐꯗꯅ ꯑꯣꯏꯗ ꯌꯥꯗꯦ ꯍꯥꯏꯔꯛꯑꯕꯅꯤꯅ ꯑꯣꯏꯕ ꯆꯠꯂꯦ ꯑꯗꯨꯝ ꯏꯁꯩꯁꯦ ꯐꯥꯗꯦ ꯑꯄꯇꯤ ꯄꯥ ꯇꯌꯥ ꯇꯧꯕ ꯏꯁꯩꯁꯦ ꯑꯩ ꯐꯥꯗꯦ ꯑꯩ ꯈꯨꯗꯛꯇ ꯉꯥꯛꯇꯪ ꯃꯇꯦꯛ ꯑꯃ ꯇꯥꯏ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯐꯣꯟ ꯄꯠꯂꯥꯎ ꯇꯥꯔꯦ ꯑꯩꯁꯦ ꯌꯦꯡꯉꯦ ꯀꯃꯥꯏꯅ ꯁꯛꯁꯤꯒꯦꯅ ꯏꯁꯩꯗꯣ ꯍꯩꯇꯕꯅꯤꯅ ꯑꯩꯅ ꯅꯨꯄꯤꯁꯤꯡ ꯌꯥꯝ ꯀꯦꯒꯅꯨ ꯋꯥꯎꯒꯅꯤ ꯀꯥꯏꯅ ꯍꯥꯞꯆꯜꯂꯦ ꯃꯔꯛꯇꯨꯗ ꯑꯗꯨ ꯂꯣꯏꯔꯛꯄꯗ ꯅꯨꯄꯥꯁꯤꯡ ꯌꯥꯝ ꯊꯛꯆꯜꯂꯛꯀꯅꯨ ꯂꯤꯚꯔ ꯀꯦꯟꯒꯅꯤ ꯏꯁꯩꯗꯨꯒꯤ ꯃꯔꯛꯇ ꯍꯥꯏꯕ ꯇꯥꯔꯦ ꯏꯁꯩꯗꯨꯒꯤ ꯃꯌꯦꯛꯇ ꯑꯗꯨꯒ ꯇꯥꯟꯗꯨꯁꯨ ꯑꯗꯨꯝ ꯈꯤꯡꯉꯛꯑꯕꯅꯤ ꯇꯥꯟ ꯊꯤꯜꯂꯛꯏꯕꯗꯨꯒꯤ ꯇꯥꯟꯁꯨ ꯆꯥꯅꯕ ꯑꯗꯨꯝ ꯁꯛꯆꯟꯈꯤꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯊꯦꯡꯛ ꯌꯨ ꯃꯦꯗꯥꯝ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯥꯔ ꯍꯣꯏꯒꯤ ꯍꯧꯖꯤꯛ ꯅꯧꯅ ꯁꯉꯥꯏ ꯑꯥꯔꯇꯤꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯅꯤꯉꯣꯜ ꯃꯉꯥꯜ ꯃꯌꯥꯝꯅ ꯑꯗꯨꯝ ꯐꯤꯗꯕꯦꯛ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯗꯨꯝ ꯂꯤꯂꯥꯁꯦ ꯌꯥꯝ ꯐꯖꯩꯌꯦꯅ ꯑꯩꯈꯣꯏꯁꯦ ꯇꯟꯖꯥ ꯑꯃꯗꯤ ꯌꯦꯡꯉꯦ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯁ꯭ꯇꯥꯐꯁꯤꯡ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯏꯅꯥꯎ ꯖꯦꯃꯤꯒ ꯑꯩꯒꯁꯦ ꯀꯗꯥꯏꯋꯥꯏꯗ ꯌꯦꯞꯄꯒ ꯌꯥꯎꯔꯒ ꯂꯤꯂꯥꯁꯦ ꯑꯃꯨꯛꯇꯪ ꯌꯦꯡꯉꯨꯁꯤꯒꯦꯅ ꯅꯪꯗꯕ ꯑꯗꯨ ꯌꯦꯡꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯕꯅꯤ ꯂꯤꯂꯥꯁꯦ ꯌꯥꯝ ꯐꯖꯩꯅ ꯁꯣꯏ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯦ ꯍꯥꯏꯇꯥꯔꯦ ꯃꯤ ꯃꯌꯥꯝ ꯑꯃꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯁꯥꯔꯅ ꯂꯤꯂꯥ ꯆꯠꯈꯤꯕ ꯃꯇꯝꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯁꯣꯏꯕ ꯉꯥꯝꯕ ꯌꯥꯎꯗꯅ
लीला अखोई सरगी सिंथा पांथोकप लोरकांदा युमदा हलकप मतमदा टेक्ता कायदना हलकप ngamba oirasunu aidana इश्वरगी मफमदा थौनीजरी लोइनना लांथोकसरिबा पुकनिंगी वारोल थौरमसिगी अरोइबा कॉलर लौकसगे अमदी हयेंगी पुंग 12 तारपा मतमदा नुपीसिंगतिगी ओइबा मयाम कानाबा ताबदा कानारगदबा रिसोर्स पर्सन डॉक्टर दानेश्वर फिजम हयेंग मफम मसिदा लेंसिलकनी पुंग 12 मखाई ताबा मतमदा सोइदना सरु याबिनसी गायनोकोलॉजिस्ट गायबा तारे करी मयामना खंगदबसिंग डॉक्टर लाई लेंसिन बिराइंगाय सिदा हंगबियु तानाबियु खंगदबसिंग खंजनबिनबा हाइजरी मयाम पुनमकी मफमदा तयेंग पुंग 12 मखाई ताबा मतमदा सुंजोय सोइदना लांथोकसगनी थरमसिगी अरोइबा कॉलर नि कना नो मुये मिनसी हेलो हेलो गुड आफ्टरनून सर आफ्टरनून तरामोक्सरी मैडम मिंगले फोन तापियु सारे मैं थंसिरे वाला kai digere me phukto mi sak थागतचरी तरम सर याबिरपा नसिगी पुनिंग वारोल थरम मसिद करी वाफम तमिगनी सारे वाफम सिरा वाफम मत phukto segi sir वाफम से अखोई ये थोइबे इरांग 이 अहुम फाजलक इरांग असे अखोई मनिपुर से मिनरी बाई पुनमना अमत ओया वाखम जी तामिनरगा अखोई तुम्ब मिओई खंसलगा सर मणिपुर से इमा लेबाक की गन्नन सेगना आई वाफम सिमक रेडियो नोंगी रेडियो वाहो का पुनमकी मफम दाम पुरम दिगेदना ताक तोगरपनी मसे ता हजरगा सर आई पुंगी वाफम से टेंशन जेगे सर थैंक यू मैडम थागतचरी ngasiगी अरोइबा कॉलर याम फजबा वाफम हम पकपिरमे ngasi ngasi su lepa leitana dum ireipa inamdam asida khoi punsin asi haibagi खोलाव अमदी दुम लाउरी हाय तारे लमदम मसिदा लैरिबा सिंगना मसि थबक ओइना दि सुमा पांथोक्त्री अखोइ तंगाइ फदना अखोइ होजि पुनसन बगी मतम दि हेनतोरे हाय तारे पुनसन बगी होजि सुदम पुनसन बलगा इरेपा इरमदम सनाले पांग मणिपुर सिबु काइदना बा होना बा सि मसा ओइरिबा अखोइगी इसावर बै थौदांग नि मरम अदुना पुनसन सि अमसु पुनसन सि इंगातनी हाइरिस थबक ओइना उलकप्रा दि उलक्त्री ngasi फावदा मसि अखोइ करमाइ तोर पुनसन गदगे हायर कान आइगी योइसबा आइगी कानहबा पुनमक थादो कांदा वाल लीडर है बतारे लीडर अमगी मखादा अखोइ मयाम सिना फॉलो तौरगा सत्तारगदि सोइदना पुनसलकपा अखोइगी माइ पाकपा अखोइना होना जरिबा है बतारे सि सोइदना माइ पाकनी मरम अदुना ngasi सुदम हाइरि लेप लेतना मयाम पुनसलसि अमगी पुनमक थादो कांदा इसागी ओइजबा तोंगजबा पुनमक थादो कांदा लेबाक असिगी दमकता अखोइ ꯆꯞ ꯃꯥꯟꯅꯅ ꯄꯨꯟꯁꯤꯟꯕ ꯑꯃ ꯋꯥꯈꯜꯂꯣꯟ ꯑꯃꯠꯇꯗ ꯆꯠꯀꯗꯧꯔꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯃꯤꯟꯅꯕꯒꯤꯗꯤ ꯃꯊꯧ ꯌꯥꯝꯅ ꯇꯥꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯨꯟꯁꯤꯟꯅꯕꯒꯤ ꯑꯗꯨꯝ ꯀꯟꯅ ꯍꯣꯠꯅꯁꯤ ꯑꯗꯨꯒ ꯀꯟꯅꯁꯨ ꯍꯣꯠꯅꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯗꯅ ꯏꯔꯩꯄꯥꯛ ꯏꯔꯝꯗꯝ ꯁꯅꯥ ꯂꯩꯄꯥꯛ ꯃꯅꯤꯄꯨꯔ ꯏꯪ ꯇꯞꯄ ꯍꯥꯟꯅꯒꯤ ꯇꯪꯗꯨ ꯂꯩꯇꯥꯅ ꯍꯤꯡꯕ ꯄꯨꯟꯁꯤ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯦ ꯊꯝꯖꯔꯤ ꯉꯁꯤꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯊꯧꯔꯝ ꯑꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄ꯭ꯂꯦꯠꯐꯣꯝꯁꯤꯡꯗ ꯈꯣꯟꯖꯦꯜ ꯑꯣꯏꯅ ꯇꯥꯕꯤꯔꯤꯕ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯏꯆꯜ ꯄꯨꯁꯄꯥꯔꯥꯅꯤ ꯂꯥꯏꯁ꯭ꯔꯝꯗꯒꯤ ꯂꯥꯏꯐ ꯐꯟ ꯏꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯑꯃꯗꯤ ꯍꯌꯦꯡ ꯐꯦꯁ ꯇꯨ ꯐꯦꯁ ꯇꯥꯡ 13 ꯄꯨꯡ 12 ꯃꯈꯥꯏ ꯇꯥꯕ ꯃꯇꯝꯗ ꯅꯨꯄꯤꯁꯤꯡꯇꯒꯤ ꯑꯣꯏꯕ ꯒꯥꯏꯅꯣꯀꯣꯂꯣꯖꯤꯁꯀꯤ ꯁ꯭ꯄꯦꯁꯤꯌꯦꯂꯤꯁ ꯍꯥꯏꯕ ꯇꯥꯏ ꯃꯐꯝ ꯑꯁꯤꯗ ꯁꯣꯏꯗꯅ ꯂꯦꯡꯕꯤꯔꯛꯇꯨꯅ ꯗꯥꯛꯇꯔ ꯗꯅꯦꯁ꯭ꯋꯔ ꯐꯤꯖꯝ ꯂꯦꯡꯁꯤꯟꯕꯤꯔꯛꯀꯅꯤ ꯄꯨꯡ 12 ꯃꯈꯥꯏ ꯇꯥꯕ ꯃꯇꯝꯗ ꯁꯣꯏꯗꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯂꯣꯏꯅꯅ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯉꯥꯛꯄꯤꯒꯅꯤ ꯏꯁꯩ ꯁꯛꯅꯁꯤ ꯊꯧꯔꯝ ꯁꯣꯏꯗꯅ ꯃꯌꯥꯝ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯃꯤꯟꯅꯁꯤ ꯆꯦꯛꯁꯤꯟꯅ ꯂꯩꯃꯤꯟꯅꯁꯤ ngasi oinadi mikuk khradang mayamdagi laptoksari punamakpu alen sapam namukana khurumjani khanghanjaba ama नोपोक निंगथौ फार्मर प्रोड्यूसर कंपनी लिमिटेड असगी थबक पुननबा अथुबगी ओइना सीईओ अमा पामसै हाइरिबा असे थौबाल डिस्ट्रिक्ट की मनुंगदगी ओइगदबनी थागी तोलो नेगोशिएबल महिगी था ग्रेजुएट दगी तादबा ओइगदबनी अमदी इंग्लिश अमदी हिंदी फजना ngangbा ओइगदबनी मसागी सहीना सही 15 दगिना सही 90 फावबगी मनुंगदा लैबना हेना पामसै मसागी असेंगबा बायोडाटा गा लोइनना केबीके थौबालदा लाकपीदुना हेड एंड साइंटिस्ट का उनबियु नत्रगना कंपनी असिगी चेयरमैन गा उनबियु उनबगी अरोइबा मतम मेगी तांग 15 फावबा ओइसगनी खंगहनजरिबा चेयरमैन सोबम बिनित कुमार मैतै सिखोंग खुंबी ऑफिस नियर प्लेग्राउंड हेना अकुपा मरुलगिदमा 7630850792 अमुका हना
7630-850-792 दा पाव पावबियु नुंगाइरबा पाउजेल HN Homeo Clinic Konung Mamang Wangkhei near Thangal Temple Panjariba HN Homeo Clinic asigi maroina sinusitis tonsillitis amadi nungsang itawa asina singbusinga asigi kanaba lobihyo mafamna HN Homeo Clinic Konung Mamang Wangkhei near Thangal Temple ayuk ki pung 8 dagina pung 2 makhai fawba loinana nomaijing numit ayuk ki pung 8 dagina pung 10 ga nithoi akupa marol gi damak paw phobiyu 9856-132-688 kaubiraganu HN Homeo Clinic Konung Mamang Wangkhei near Thangal Temple Lana Thoram Haukiba Chaichatara Thamanga English Singani Kunmanga Kumja Kalengi Tarahumdoni Panba Thangja Numita Maake Nukshijaraba Imung Manungda Tinbiramba Wangkhei Mayum Laifon Maiteina Punchi Chingjen Loireduna Nukshijaraba Imung Manung Sagai Natai Maru Mapang Khwai Punhamak Thadok Piramlaga Mapugi Laikonda Leirang Leinam Oina Tinjakri Thasigi Chaichatara Mari English Singani Kungamanga Kalengi Taratereni Panba Yumjage Senumita Mangani Lehun Tamjaraga Lagliba Chaichat Kun Thamanga English Singani Kunmanga Kalengi Kungani 20 Panba Lepapu Panumita Lana Thoram Pangthuk Jagadori Numit asida Laikhidribagi Thawaina Mapugi Laikonda Ingna Chikna Laijaruna Bagi Damak Ngamjaba Herang Lerang Kharedang Mapugi Minkai Shonjabaga Loinana Mapugi Khuyada Ka Jagadori Thoram asida Halaman Maru Mapang Amadi Sagai Natai Laikhidrabaga Tinabiramba Maru Mapang Imung Manungnadi Khangja Hodraba Singna Matam Chana Lingbirakuna Mapugi Minkai Tabiranaba Diamond TV Wahung Radio Gi Thongda Paujenjari Ayuk Pung Nipan Makhai Mapugi Minkai Saksonba Ayuk Pung 13 Makhai Luglen Phangminaba Thogal Phangjari Basing Wangkhai Mayum Kunjabati Leima Apokpi Motum Ongbi Mema Leima Mani Takhelembam Ongbi Ibem Leima Mache Wangkhai Mayum Ongbi Sunibala Leima Loinabi Motum Ongbi Panthoi Leima Machanupi Larelapam Ongbi Ichan Leima Machanupi Wangkhai Mayum Ongbi Arna Leima Mamongnupi Wangkhai Mayum Nonga Leima Chanu Masunupi Wangkhai Mayum Labungo Maitei Makhura Wangkhai Mayum Nungthoremba Maitei Makhura Wangkhai Mayum Ngobo Maitei Machanupa Wangkhai Mayum Yohenba Maitei Machanupa Lamding Thongkhong Perfect College or University Thibiribra Hausi Madugi the Maktoina Waningai Oidri Manipur Idu Mentor Namyamda Yamna Kanagadaba Amadi Nungaiba Pau Oma Puzeratli English Singani Kunmangagi Oina Admission Guidance Ki Kudong Chaba Piba Hoseri India Gi Oina Top College Sing Khanba Amadi Akhanaba College Sing Amadi University Gi Oina Lupa Lising Mangadagi Lising Kunmanga Paubagi Scholarship Pauba Yauna Kudong Chaba Pangbigani Engineering Digi Hauraga Hotel Management Pauba Agriculture Digina Paramedical Paubagi Adomadongi Adoma Pama course Kudimaki guidance Pizari College Natraga University Khanbada Yamna Laina Clicks Karada Khanbayari Hausi Pauba Chamam Nabale Biragadi Aikogi expert counselor Singha Adongi Amadi Adongi family Singhu guide Taunanaba Lazari Adongi Manglan Mapaunabada Mating Shoydena Pangji Maramasina Adongi Tungi Punchigi Dama Ngasimak plan Tauba Hobiro Aikogi head office first floor Gypsy building Pauna Bazaar Imphal Amadi Thobal office Ki Oina Thobal Wangmataba Jobel building Thobal Mobile number 9233661592 Loinana 8837236503 Natraga Aikogi website www.manipuridu.online da check tobiu Miyamgi Dabak Kudong Chaba Pizari Mr. Blue Yaripok Branch Main Head Office Yaripok Sipai Lekai Amadi Yaripok Bazaar Golai Hariba Mafam Asida Cherau Bugi Oina offer Mayam Ama Pizari Pizari Service Singna Blanket Shoes Coat Paijong Kurta Paija Lengya Kankhal Teddy Bear Carpet Dry Cleaning Garments Ayama Adom Subining Basing Suba Yargan Nupi Singi Oina Silk Fanek Habari Mugagi Fee Suba Suyai Pick Delivery Free Oizagani 30 kg above Oregadi Adusu Delivery Free Oizagani Cherau Bugi offer Oina Numit Tereni Hanagi Mamal Adugi Lupa Kun Tazagani Blanket Kaktagi Oina KZ da Lupa Marbudra Suramba Adu KZ da Sunatagi Lupa Humbudrada Suzagani Cherau Bugi Oina Ate item gi 10% discount Piduna Suzari Kangan Zariba Mr. Blue Yaripok Branch Adongi Mamal Yamlaba Firol Sing Adom Suba Hitabadagi Fazaba Firol Sing Adu Mangtai Adubu Yaripok Bazaar Golai da Leriba Mr. Blue Asida Amuktang Sangduna Sanging Tobiu Akupa Marol Gidama Call Tobiu 9366909355 Amadi 8837352391 Ngasing Asima Call Tobiu Kudong Chaba Silobiu Admission open
Ruda Academy Thobal, Thobal Wangmataba opposite, Thobal College, Manipur. Ruda Academy Thobal gi chaliba sahi English singani kunga manga kuntaru ki oina. Class 11 Arts amadi Science ki admission form thaba hojari. School asi CBSE Delhi ne affiliate tauraba. Class nursery dagina 12 fawba tambay yabagi khudong chaba leiraba mafam amani. School asi da thamjariba khudong chaba singdi separate hostel for boys and girls. Class khudimukta smart class ki khudong chaba leijari. Class 6 tagin 8 fawba NCC ki class leijari. NEET UG Z amadi NDA ki special class pijari. Ngasi maglapiduna adomadonggi angang singbu ming sansinbi. Amadi nungairaba paw amakhanga. Ruda Academy SC BA Bachelor of Arts amadi BEd Bachelor of Education tambagi khudongchaba pijari. Manipur University de affiliate amadi NCTE Delhi na recognized tauraba college ni. Chaliba sahi English singani kunga manga batch tagi tamba yabagi khudongchaba pijari. Hariba course asigi admission form thaba hojari. Adom college ta lakpiduna kopa marol amadi form loba lakpa yaragani. BEd ki oina last date of admission form submission 31st May 2025. Entrance examination 8 June 2025. Result of entrance exam 14 June 2025. Last date of admission 25 June 2025. Commencement of class last week of July. Loina na BA gina. Last date of admission form submission 31st May 2025. Last date of admission 31st June 2025. Loina na. Commencement of classes first week of July 2025. Akupa marul gidamak call tawiyu 7640 8711 84. Amukana 7640 8711 84. Ruda Academy Thobal Wangmataba opposite